ꯑꯁ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯁ꯭ꯋꯥꯏꯁꯤꯗꯒ ꯃꯤꯅꯒ ꯎꯔꯗꯤ ꯑꯉꯥꯎꯕꯤ ꯃꯥꯜꯂꯅꯤꯌꯦ ꯑꯁ ꯃꯤ ꯌꯥꯝ ꯐꯨꯅꯤꯡꯉꯤꯗ ꯍꯟꯗꯛ ꯄꯤꯛꯅꯤꯛ ꯂꯥꯛꯇꯧꯔꯤꯗꯅ ꯑꯗ ꯃꯁꯝꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯐꯣꯏꯗꯠꯂ ꯁꯝ ꯂꯣꯏꯔꯦ ꯇꯪꯈꯥꯏ ꯑꯃꯅ ꯑꯩ ꯐꯣꯏꯔꯒꯦ ꯇꯪꯈꯥꯏ ꯑꯃꯅ ꯅꯪ ꯐꯣꯏꯔꯣ ꯑꯁ ꯑꯩꯈꯣꯏ ꯒꯨꯂꯤꯕꯔꯁꯤ ꯀꯅꯥꯅꯣ ꯃꯉꯥꯏ ꯃꯥꯟꯈ꯭ꯔꯦꯗ ꯅꯪꯒ ꯂꯦꯞꯃꯤꯟꯅꯩꯗꯨꯅ ꯍꯦꯟ ꯇꯟꯗ꯭ꯔꯣ ꯅꯪꯁꯨ ꯉꯥꯎꯖꯔꯛꯅꯕꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯉꯥꯎꯕ ꯇꯜꯂꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯣ ꯅꯊꯧꯔꯣ ꯅꯨꯄꯤꯅꯦꯅ ꯆꯔꯣꯏ ꯍꯦ ꯃꯥꯜꯂꯗꯅ ꯇꯣꯏ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯇꯣꯔꯣꯕꯣꯠ ꯊꯣꯡꯉꯝꯃꯦ ꯑꯁ ꯇꯟꯗꯅ ꯆꯥꯔꯛꯇꯦꯗ ꯆꯥꯛꯀ ꯑꯝꯇ ꯅꯪꯒꯤ ꯇꯣꯔꯣꯄꯣꯠꯇꯨꯗꯤ ꯐꯗꯨꯝ ꯐꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯆꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯑꯉꯥꯎꯕꯤꯁꯤꯗꯤꯕ ꯀꯩꯅꯣ ꯅꯪ ꯑꯗꯥꯝ ꯀꯟꯖꯜꯂꯛꯏꯗꯨꯅ ꯀꯅꯥ ꯇꯥꯟꯅꯔꯛꯀꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯍꯩꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯏꯁꯥꯕꯧ ꯈꯪꯗꯦ ꯊꯦꯡꯛ ꯌꯨ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯕꯦꯟ ꯇꯥꯔꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯁꯤ ꯂꯥꯛꯑꯣ ꯂꯩꯈꯨꯑꯣ ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯂꯥꯡꯗꯤꯌꯦ ꯑꯔꯥꯡꯕ ꯃꯤꯗ ꯑꯣꯏꯅ ꯉꯥꯡꯉꯣ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄ ꯈꯛꯇꯅꯦ ꯀꯅꯥꯅ ꯂꯥꯡꯕꯅꯣ ꯀꯅꯥꯅ ꯂꯥꯡꯗꯕꯅꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯃꯁꯤꯗ ꯑꯣꯖꯥꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒꯗꯤ ꯐꯨꯒꯦꯅ ꯉꯥꯏꯔꯝꯒꯅꯤꯅꯦ ꯚꯥꯏ ꯑꯩꯈꯣꯏ ꯀꯦꯞꯇꯦꯟ ꯍꯥꯏꯁꯦ ꯆꯨꯝꯃꯕꯅꯦ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 35 ꯂꯩꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯂꯥꯡꯕ ꯊꯦꯡꯅꯗ꯭ꯔꯤ ꯂꯥꯡꯁꯨ ꯂꯥꯡꯃꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯠꯇ꯭ꯔꯥ ꯚꯥꯏ ꯃꯥꯅꯦ ꯑꯩꯗꯤ ꯂꯥꯡꯗꯦꯀꯣ ꯑꯩꯗꯤ ꯌꯦꯡꯕ ꯈꯛꯇꯪꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯥꯡꯁꯨ ꯂꯥꯡꯃꯟꯈ꯭ꯔꯦꯍꯦ ꯑꯋꯣꯏꯕ ꯑꯩꯈꯣꯏꯅ ꯂꯥꯡꯕꯅꯤ ꯀꯔꯤꯅꯣ ꯑꯣꯖꯥꯒ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯤꯁꯤꯅ ꯑꯣꯖꯥꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯖꯥꯠꯂꯣ ꯅꯦꯄꯣꯂꯤꯌꯥꯟ ꯀꯥꯟꯅꯗꯦ ꯑꯣꯖꯥ ꯆꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯅꯪꯒꯤ ꯏꯁꯩꯗꯣ ꯃꯇꯦꯛ ꯑꯃ ꯇꯥꯖꯦ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡ ꯑꯣꯏꯅ ꯇꯧꯖꯦ ꯉꯁꯤꯗꯤ ꯃꯨꯠ ꯈꯔ ꯂꯧꯒꯦ ꯑꯩꯗꯤ ꯏꯁꯩ ꯁꯛꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯃꯣꯏ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗꯤ ꯏꯁꯩ ꯁꯛꯁꯤ ꯈꯣꯠꯁꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯁꯤ ꯌꯦꯡꯉꯣ ꯃꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯏꯁꯩ ꯁꯛꯁꯤ ꯏꯁꯩ ꯇꯥꯁꯤ ꯍꯥꯏꯔꯛꯏꯁꯦ ꯏꯁꯩꯐꯧꯗꯤ ꯌꯥꯏꯍꯦ ꯂꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯕꯩ ꯋꯥ ꯈꯤꯇꯅꯤ ꯌꯥꯅꯤ ꯑꯩ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯁꯛꯂꯛꯀꯦꯀꯣ ꯍꯩꯕ ꯍꯩꯇꯕ ꯃꯌꯥꯝ ꯁꯨꯝ ꯇꯥꯃꯤꯟꯅꯁꯦ ꯌꯥꯏꯀꯣ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟ ꯃꯐꯝ ꯆꯥꯗꯦꯕ ꯁꯤꯡꯒꯔꯒꯤꯗꯤ ꯁ꯭ꯇꯦꯖꯇ ꯕꯥꯕꯣꯛ ꯂꯣꯏ ꯌꯦꯡ ꯉꯥꯏ ꯂꯩꯔꯦ ꯆꯠꯂꯣ ꯃꯌꯥꯝ ꯂꯥꯡꯗꯕꯤꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ ꯍꯣꯔꯦꯟ ꯑꯣꯖꯥꯅ ꯇꯦꯁ ꯇꯧꯁꯤ ꯍꯥꯏꯔꯛꯑꯗꯤ ꯑꯃ ꯐꯥꯗꯕꯗ ꯄꯨꯟꯅ ꯂꯦꯞꯅꯤꯅꯦ ꯆꯣ ꯍꯣꯏ ꯌꯥꯅꯤ ꯁ꯭ꯋꯤꯠ ꯕ꯭ꯔꯗꯔ ꯍꯧꯔꯣ ꯌꯥꯔꯦꯅꯦ ꯃꯌꯥꯝ ꯏꯁꯩꯁꯤ ꯍꯧꯔꯁꯤꯀꯣ ꯈꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯐꯖꯗꯕ ꯏꯁꯩ ꯑꯝꯇꯪ ꯇꯥꯃꯤꯟꯅꯔꯁꯤ ꯁꯨꯝ ꯑꯣꯖꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯅꯨꯡꯁꯤꯕ ꯂꯝꯂꯥꯟꯕꯤ ꯅꯪꯕꯨ ꯎꯔꯨꯔꯒ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅ ꯁꯥꯔ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯀꯥꯎꯍꯟꯕꯤꯅꯨ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯗ꯭ꯔꯤꯐꯥꯎ
ꯆꯥꯝꯃꯗꯒꯤ ꯍꯦꯟꯕꯤꯅꯤ ꯅꯪꯒꯤ ꯃꯦꯡꯂꯕ ꯃꯥꯏꯊꯣꯡ ꯀꯣꯀꯤꯜꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯆꯥꯝꯃꯗꯩꯁꯨ ꯍꯦꯜꯂꯤꯕꯤ ꯈꯣꯏꯊꯨꯝꯅꯔꯕ ꯅꯪꯒꯤ ꯋꯥꯉꯥꯡ 오ꯊꯃꯣꯏ ꯀꯔꯝꯅ ꯄꯣꯊꯥꯁꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤ ꯃꯪꯂꯥꯟꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧ ꯁꯥꯔ 이세이 따지니 이세이 ꯁꯨꯝ ꯁꯛꯑꯝꯕꯅꯤ ꯁꯥꯔ ꯌꯥꯏ 이세이ꯗꯤ ꯁꯛꯀꯗꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ 이세이ꯁꯤ 이세이ꯒꯤ ꯀꯥꯟꯅꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯁꯥꯡꯇꯣꯛꯍꯜꯂꯤ ꯃꯥꯏꯊꯣꯡꯕ ꯀꯂꯥꯝꯍꯜꯂꯤ ꯃꯁꯤ 이세이ꯒꯤ ꯀꯥꯟꯅꯕꯅꯤ ꯑꯣꯖꯥꯁꯨ 이세이 ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯌꯥꯔꯦ ꯐꯝꯃꯣ ꯑꯩꯅ ꯄꯤꯈꯤꯕ ꯏꯝꯄꯣꯔꯇꯦꯟꯁꯤꯡꯗꯨ ꯅꯁꯥꯅ ꯍꯣꯠꯅꯔꯕ꯭ꯔꯥ ꯅꯈꯣꯏ ꯐꯥꯔꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯅꯁꯥꯅ ꯍꯣꯠꯅꯕ ꯑꯃ ꯆꯪꯏ ꯏꯁꯥꯒꯤ ꯗꯔꯀꯥꯔ ꯈꯔ ꯂꯩ ꯏꯁꯥꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯁꯨꯞꯅꯇꯒꯤ ꯑꯆꯨꯝꯕ ꯂꯩ ꯑꯃꯈꯛꯇꯪ ꯆꯤꯡꯕꯅꯤ ꯂꯩꯏꯗꯨꯕꯨ ꯆꯨꯝꯅ ꯆꯠꯄ ꯉꯝꯕ ꯁꯥꯇ꯭ꯔꯗꯨꯕꯨꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯁꯣꯝꯗ ꯁꯨꯝ ꯌꯦꯡꯉꯩꯁꯤꯅ ꯃꯌꯥꯝꯅ ꯑꯐꯕ ꯁꯥꯇ꯭ꯔ ꯍꯥꯏꯅꯔꯤꯕꯁꯦ ꯑꯗꯨꯒ ꯂꯩꯗꯨꯗ ꯆꯠꯄ ꯉꯝꯗꯕ ꯂꯩꯗꯨꯗꯒꯤ ꯅꯥꯀꯟꯗ ꯆꯣꯡꯊꯈꯤꯕ ꯃꯈꯣꯏꯗꯨꯅꯤ ꯁ꯭ꯀꯨꯜ ꯂꯥꯛꯑꯒ ꯒꯦꯠꯇ ꯐꯨꯅꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯁꯣꯝꯗ ꯁꯨꯝ ꯌꯦꯡꯉꯩꯁꯤꯅ ꯁ꯭ꯀꯨꯜ ꯌꯧꯗꯅ ꯍꯜꯂꯦ ꯍꯥꯏꯔꯤꯗꯣ ꯅꯥꯇꯣꯟ ꯀꯥꯏꯕ ꯃꯅꯥꯇꯣꯟ ꯀꯥꯏꯕꯇ ꯅꯠꯇꯅ ꯃꯆꯤꯟꯕꯥꯟ ꯍꯅꯨꯃꯥꯟ ꯁꯥꯕꯒ ꯃꯌꯥꯝ ꯊꯦꯡꯅꯗ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯕꯣ ꯃꯈꯣꯏꯗꯨꯗꯤ ꯃꯃꯤꯠꯁꯤ ꯀꯩꯗꯧꯅꯨꯡꯗ ꯐꯔꯣꯏꯗꯕ ꯀꯣꯊꯣꯛꯇꯨꯅꯅꯦ ꯁꯥꯇ꯭ꯔ ꯑꯃ ꯑꯁꯤ ꯑꯣꯏꯔꯕꯅꯤ ꯑꯩ ꯏꯗ ꯂꯥꯛꯇꯅ ꯅꯁꯥꯅ ꯍꯣꯠꯅꯖꯕ ꯅꯠꯇꯅ ꯑꯣꯖꯥꯅ ꯇꯥꯛꯄꯗ ꯅꯠꯇꯦ ꯅꯁꯥꯒꯤꯁꯨ ꯀꯩꯗꯧꯔ ꯌꯥꯝ ꯂꯦꯡꯉꯤꯗꯤ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯝꯅꯤ ꯑꯣꯖꯥ ꯑꯩ ꯐꯥꯟꯁꯦ ꯃꯣ ꯂꯩꯔꯕ ꯈꯪꯗꯤꯌꯦ ꯉꯁꯥꯏꯗꯩ ꯆꯤꯛꯄꯗ ꯃꯌꯥꯝ ꯃꯣ ꯆꯤꯛꯄ꯭ꯔꯣ ꯆꯠꯂꯍꯦ ꯃꯁꯝꯁꯤꯒ ꯃꯌꯥꯝꯅ ꯃꯣ ꯆꯤꯛꯇ꯭ꯔꯒ ꯅꯪꯅ ꯅꯊꯟꯗ ꯀꯃꯥꯏꯅ ꯆꯤꯛꯏꯅꯣ ꯃꯥꯒꯤ ꯃꯣꯁꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯕ꯭ꯂꯠꯁꯦ ꯇꯤꯟ ꯀꯥꯛꯐꯩꯅ ꯌꯥꯝ ꯄꯥꯝꯕ ꯑꯩ ꯀꯥꯗꯁꯨꯅꯦ ꯑꯩ ꯌꯨꯝꯗꯁꯨ ꯀꯥꯡ ꯉꯥꯛꯇꯅꯦꯕ ꯅꯣꯡ ꯐꯥꯗꯣꯛꯀꯅꯦ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏ ꯃꯥꯏ ꯃꯇꯨꯡ ꯏꯟꯅꯕꯁꯦ ꯑꯗꯨꯗꯗꯤ ꯉꯣ ꯀꯥꯛꯐꯩꯒꯁꯦ ꯉꯣ 20-30 ꯄꯩꯖꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯅꯪ ꯐꯝꯐꯝꯁꯤ ꯑꯣꯟꯊꯣꯛꯅꯁꯤꯔꯣ ꯕꯦꯟꯁ ꯑꯣꯟꯊꯣꯛꯅꯁꯤ ꯆꯦꯟꯖ ꯇꯧꯔꯣꯀꯣ ꯐꯝꯐꯝ ꯑꯣꯟꯊꯣꯛꯅꯔꯣꯅꯦ ꯃꯅꯤꯡꯒꯤ ꯕꯦꯟꯁꯁꯤꯒ ꯅꯪꯒ ꯆꯦꯟꯖ ꯇꯧꯁꯤꯀꯣ ꯁꯤꯟꯗꯣꯛꯅꯔꯁꯤꯔꯥ ꯐꯝꯐꯝꯗꯤ ꯉꯣ ꯄꯨꯟꯁꯤꯒꯤ ꯍꯣꯡꯉꯣꯏꯗꯕꯁꯤꯗ ꯑꯉꯥꯎꯕ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯔꯦ ꯅꯕꯥꯅꯤ ꯈꯔ ꯂꯥꯞꯅ ꯑꯝꯇ ꯆꯠꯂꯨꯅꯦ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯆꯠꯃꯤꯟꯅꯕꯁꯦ ꯃꯤꯅ ꯎꯔ ꯀꯩꯅꯣꯝ ꯈꯟꯅꯤꯕ ꯑꯁ ꯑꯝꯇ ꯂꯥꯞꯅꯁꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅꯦꯕꯨ ꯀꯥꯎꯔꯦꯗ ꯅꯨꯄꯥ ꯋꯥꯈꯟꯗꯅꯦ ꯁꯨꯝ ꯂꯩꯖꯦ ꯌꯥꯔꯦ ꯑꯗꯨ ꯈꯔ ꯂꯥꯞꯅ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯧꯔꯦ ꯑꯩꯈꯣꯏ ꯂꯩꯖꯧꯔꯒꯦ ꯂꯥꯛꯑꯣ ꯄꯤꯒꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯔꯥ ꯋꯥꯜꯂꯨꯔꯁꯦ ꯄꯤꯖꯔꯣꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯣ ꯈꯪꯉꯕꯣ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯉꯧꯏ ꯂꯥꯛꯑꯣ ꯕꯥꯏ ꯌꯥꯔꯦ ꯌꯧꯔꯣ ꯑꯩꯅ ꯄꯥꯝꯕ ꯑꯃ ꯂꯩꯔꯦ ꯁꯤꯡꯉꯥꯏ ꯂꯩꯃꯨꯀꯣ ꯃꯤꯅꯒ ꯎꯅꯤꯅꯦ ꯋꯥꯎ ꯐꯖꯩꯌꯦ
ꯄꯥꯝꯗꯤ ꯄꯥꯝꯃꯦꯍꯦ ꯑꯁꯨꯛ ꯐꯖꯕ ꯒꯥꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯤꯅꯦꯕ ꯏ ꯌꯥꯝ ꯀꯥꯏꯗꯩ ꯌꯦꯡꯉꯨꯅꯦ ꯁꯤꯗꯒ ꯑꯩꯅ ꯊꯧꯔꯒ ꯅꯪꯅꯒ ꯇꯣꯡꯉꯒ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯈꯥꯏꯔꯗꯤ ꯌꯦꯡꯉꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯉꯥꯏꯈꯣꯀꯣ ꯑꯩꯅ ꯀꯥꯈꯠꯀꯦꯀꯣ ꯄꯛꯆꯕ ꯌꯦꯡꯉꯣꯕ ꯀꯩꯅꯣꯍꯦ ꯕꯣꯌꯣꯁꯗꯨꯒ ꯅꯋꯥ ꯅꯥꯏ ꯈꯪꯉꯔꯣꯏꯅꯦ ꯑꯁ ꯑꯃꯨꯛꯇꯪꯗꯤ ꯊꯧꯈꯤꯅꯤꯍꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ ꯂꯥꯛꯑꯣꯁꯦ ꯌꯥꯔꯦꯁꯦ ꯉꯁꯥꯏ ꯒꯥꯔꯤꯗꯣ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯒꯥꯔꯤꯗꯨꯅꯦ ꯏꯀꯥꯏꯗ꯭ꯔꯣ ꯑꯁ ꯏꯀꯥꯏꯕꯤꯗꯦꯍꯦ ꯎꯖꯨ ꯎꯔꯝꯃꯣꯏ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯉꯥꯏꯈꯣꯅꯦ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯄꯣꯁ ꯌꯥꯝ ꯇꯥꯏꯅꯦ ꯅꯪꯉꯣꯟꯗ ꯈꯔ ꯍꯣꯞ ꯆꯥꯕ ꯃꯥꯜꯂꯤꯗ ꯃꯨꯟꯅꯒ ꯌꯦꯡꯉꯦ ꯅꯪꯉꯣꯟꯗ ꯌꯥꯕꯤꯒ꯭ꯔꯣ ꯀꯩꯅꯣ ꯑꯁ ꯀꯥꯏꯗꯩꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯌꯥꯝ ꯍꯩꯅꯗꯦ ꯇꯥꯕꯗ ꯑꯣꯠ ꯌꯥꯝ ꯑꯣꯏꯃꯤ ꯍꯣꯏ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯕꯗꯤ ꯌꯥꯏ ꯍꯥꯏꯕꯗꯤ ꯕꯨꯂꯦꯠ ꯊꯣꯛꯂꯛꯏꯗꯅ ꯃꯥꯏ ꯕꯨꯂꯦꯠꯇꯨꯗ ꯅꯣꯡꯃ ꯏꯕꯥꯅꯤ ꯀꯣꯏꯔꯨ ꯌꯥꯏꯗꯅ ꯀꯥꯏꯗꯩꯅꯣꯍꯦ ꯑꯩꯒꯤꯗꯤ ꯈꯟꯖꯕ ꯂꯩ ꯍꯣꯏꯅꯦ ꯃꯥꯏ ꯕꯨꯂꯦꯠ ꯃꯅꯤꯡꯗꯒ ꯅꯞꯊꯔꯒ ꯏꯕꯥꯅꯤ ꯀꯣꯏ ꯆꯠꯂꯗꯤ ꯊꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯌꯥꯏꯍꯦ ꯅꯪ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯑꯩ ꯇꯧꯔꯛꯀꯦꯅꯦ ꯅꯩ ꯌꯦꯡꯉꯣ ꯑꯩ ꯍꯦꯡꯗꯦ ꯍꯣꯏꯁꯦ ꯐꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯕꯥꯏ ꯂꯩꯍꯧꯔꯣꯀꯣ ꯕꯥꯏ ꯍꯌꯦꯡ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯕꯥꯏ 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 ꯀꯔꯤꯅꯣ ꯅꯪ ꯁꯨꯝ ꯏꯟꯅꯔꯛꯏꯗꯨꯅ ꯉꯥꯎꯔꯕ ꯅꯪꯕꯨ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨꯅꯦ ꯃꯣꯟꯗ꯭ꯔꯪꯗꯒ ꯑꯃꯨꯛ ꯇꯨ ꯂꯩꯔꯝꯅꯦ ꯑꯁꯥꯏꯗꯒ ꯉꯁꯥꯏ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗ ꯆꯠꯂꯣ ꯆꯠꯂꯣ ꯕꯥꯏ ꯕꯥꯏ 비지게 leine kono mo wai sene jina ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯥ ꯊꯣꯡꯕꯤꯔꯦ ꯄꯥꯕꯨꯡ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯕꯥꯔꯗꯦꯗꯣ ꯄꯥꯕꯨꯡ ꯂꯥꯛꯑꯒ ꯐꯖꯅ ꯑꯃꯨꯛ ꯇꯧꯔꯁꯤꯀꯣ ꯍꯣꯏꯗ ꯄꯥꯕꯨꯡ ꯌꯥꯏꯗ ꯄꯥꯕꯨꯡꯅ ꯃꯊꯪꯗ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯆꯥꯎꯅ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯌꯥꯎꯕ ꯉꯝꯗꯕꯁꯦ ꯄꯥꯕꯨꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯍꯦ ꯐꯔꯦ ꯉꯁꯤꯒꯤ ꯏꯆꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗꯒꯤ ꯏꯆꯥꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯣꯏꯔꯁꯅꯨꯀꯣ ꯊꯦꯡꯀ꯭ꯌꯨ ꯄꯥꯕꯨꯡ ꯂꯥꯏꯔꯤꯛ ꯆꯥꯡ ꯅꯥꯏꯅ ꯄꯥꯔꯤꯀꯣ ꯄꯥꯔꯤ ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯗꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯁ꯭ꯀꯨꯜꯗꯤ ꯆꯥꯡ ꯅꯥꯏ ꯀꯥꯔꯤꯀꯣ ꯀꯥꯔꯤ ꯄꯥꯕꯨꯡ ꯁ꯭ꯀꯨꯜ ꯐꯤ ꯆꯥꯡ ꯅꯥꯏꯅ ꯊꯤꯔꯤꯀꯣ ꯅꯃꯥꯗ ꯑꯩꯅ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯊꯥꯈꯤꯕꯅꯤ ꯀꯩꯕ ꯄꯥꯕꯨꯡ ꯁ꯭ꯀꯨꯜ ꯐꯤꯗꯣ ꯆꯥꯡ ꯅꯥꯏꯅ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯊꯤꯔꯤ ꯐꯔꯦ ꯄꯥꯕꯨꯡ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯝꯃꯦ ꯑꯃꯨꯛꯁꯨ ꯂꯩꯌꯦ ꯑꯁ ꯌꯥꯝ ꯀꯨꯏꯕꯁꯤꯃ ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯣ ꯑꯃꯨꯛꯀ ꯇꯧꯁꯟꯒꯦ ꯀꯩꯅꯣ ꯁꯤꯅ ꯐꯣꯟ ꯄꯨꯇꯧ ꯇꯧꯔꯛꯏꯁꯤꯅ ꯀꯩꯅꯣꯗꯤ ꯌꯥꯝ ꯀꯨꯏꯕꯤꯁꯤ ꯂꯩꯗꯨꯅ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯉꯁꯤ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯥꯏꯗꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯋꯤꯁ ꯄꯤꯔꯛꯑꯝꯕꯅꯦ ꯑꯣ ꯄꯥꯕꯨꯡ ꯑꯣꯏꯔꯗꯤ ꯐꯩꯗ ꯑꯩꯗꯤ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯕꯤꯅꯤꯡꯉꯨꯔꯦ ꯑꯗꯨ ꯌꯥꯝ ꯀꯨꯏ ꯁꯥꯟꯅꯕꯗꯨꯗ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇꯒ ꯂꯩꯖꯗꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ
ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯥ ꯊꯣꯡꯉꯦ ꯆꯥꯁꯤꯜꯂꯛꯎꯗꯅ ꯑꯁꯦꯡꯕ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯅꯪ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯅꯦ ꯏꯁ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯜꯂ ꯂꯩꯔꯕꯁꯤꯗ ꯅꯪ ꯉꯁꯥꯏ ꯑꯔꯤꯕꯗꯨꯅ ꯐꯥꯖꯈꯤꯖꯅꯤ ꯏꯁ 이반이 ꯃꯩꯗꯅꯦ ꯃꯥꯗꯤ ꯐ ꯖꯣꯀꯔꯅꯤꯀꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯥꯏ ꯀꯣꯏꯔꯨꯁꯦ ꯍꯥꯏꯅꯣ ꯍꯌꯦꯡ ꯁꯟꯗꯦꯅꯦ ꯌꯥꯏ ꯀꯩꯅꯣ ꯀꯣꯏꯔꯨꯁꯦ ꯌꯥꯏꯌꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯡ 2ꯗ ꯊꯦꯡꯅꯔꯁꯦ ꯌꯥꯝ ꯍꯥꯎꯇ꯭ꯔꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯌꯥꯔꯕꯣ ꯁꯤꯅ ꯂꯧꯈꯤꯁꯤꯔꯣ ꯌꯥꯔꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯔꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁ꯭ꯀꯨꯜꯗꯗꯤ ꯂꯥꯁ ꯕꯦꯟꯁꯀꯤ ꯀ꯭ꯋꯥꯛ ꯃꯥꯟꯕ 3ꯗꯣ ꯑꯗꯨꯅ ꯀꯦꯟꯇꯤꯟꯗꯒ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ ꯅꯪꯒꯕꯨ ꯄꯨꯜꯂꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯏꯁ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯅꯣꯏꯗ ꯂꯥꯛꯑ ꯂꯩꯔꯁꯦ ꯈꯜꯂ ꯀꯥꯟꯁꯤꯗ ꯂꯥꯛꯑꯣ ꯀꯩꯅꯣ ꯂꯩꯌꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯣꯏ ꯃꯥꯅ ꯐꯨꯔꯛꯑꯗꯤ ꯐꯨꯔꯣꯏꯍꯦ ꯅꯪꯅ ꯆꯥꯛꯀ ꯊꯣꯡꯗꯅ ꯆꯥꯗꯅ ꯍꯥꯎꯗꯅ ꯅꯪ ꯆꯥꯛ ꯊꯣꯡ ꯍꯩꯕ꯭ꯔꯣ ꯂꯣꯏꯔꯦꯍꯦ ꯕꯤꯠꯀ ꯂꯩꯇꯦ ꯆꯥꯛ ꯊꯣꯡꯉꯣ ꯀꯥꯏꯅ ꯅꯪꯅ ꯊꯣꯡꯉ ꯄꯤꯖꯒꯦ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯑꯩꯅ ꯊꯣꯡꯉ ꯆꯥꯕ ꯀꯥꯏꯅ ꯏꯁ ꯆꯥꯛꯀꯗꯤꯅꯦ ꯁꯨꯡꯊꯣꯡ ꯊꯣꯡꯉꯣꯏꯍꯦ ꯑꯩꯒꯤꯗꯤ ꯅꯪꯅꯒ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯅꯧꯂꯛꯅꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯀꯣꯛꯇꯤ ꯄꯨꯔꯥ ꯇꯣꯝꯕꯣꯏꯒꯤ ꯇꯥꯏꯞꯅꯦ ꯇꯜꯂꯤꯍꯦ ꯅꯪꯁꯦ ꯌꯥꯔꯦ ꯆꯥꯔꯣ ꯌꯥꯔꯁꯦ ꯑꯩꯗꯤ ꯅꯪꯁꯦ ꯀꯥꯔꯒꯨꯝꯕ ꯕꯨꯂꯦꯠꯀꯨꯝꯕ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯂꯣꯡ ꯗ꯭राꯏꯚ ꯑꯃ ꯆꯠꯀꯦ ꯈꯜꯂꯤ ꯅꯪ ꯆꯠꯅꯤꯡꯗ꯭ꯔꯣ ꯑꯩ ꯕꯨꯂꯦꯠ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯂꯩꯍꯜꯂꯅꯤ ꯑꯩꯈꯣꯏ ꯃꯥꯗ ꯀꯟꯅ ꯏꯁꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯍꯧꯔꯕꯅꯦ ꯅꯪ ꯋꯥꯔꯤꯁꯤꯗꯤꯕ ꯑꯩꯗꯤ ꯅꯪꯁꯦ ꯕꯨꯂꯦꯠ ꯃꯅꯤꯡꯗꯒ ꯅꯪꯅ ꯇꯣꯡꯕꯗꯣ ꯑꯗꯨ ꯊꯧꯔꯒ ꯌꯥꯝ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯁꯥꯁꯦ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯈꯔꯒ ꯇꯥꯎ ꯕꯨꯂꯦꯠ ꯊꯧꯕ ꯀꯥꯏꯅ ꯑꯣ ꯄꯨꯛꯀ ꯂꯣꯏ ꯊꯛꯀꯠꯂꯦ ꯏꯕꯦꯝꯃ ꯅꯪ ꯋꯥꯔꯤꯗꯣ ꯁꯤ ꯑꯅꯤꯁꯦ ꯁꯤ ꯂꯩꯔꯝꯃꯤꯅꯦ ꯀꯩꯅꯣ ꯅꯣꯏꯕꯨ ꯑꯍꯥꯎꯕꯒ ꯆꯥꯕ ꯍꯩꯕ꯭ꯔꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯌꯥꯎꯔꯝꯗꯦꯅ ꯅꯨꯄꯥꯅꯒ ꯑꯝꯇ ꯀꯣꯏꯒꯦ ꯍꯥꯏꯕꯤꯔꯝꯃꯣꯏꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃꯒ ꯑꯗꯨꯅꯦ ꯍꯥꯏꯁꯦ 이베마 사반싱도 삐뚤삐뚤 삐어가네 스켈레톤 말리도 아하우아하우바 마상모 베카카 깔라가네 짜고 ꯌꯥꯔꯦꯉꯣ ꯅꯪꯗꯧꯅꯅꯦ ꯒꯨꯂꯤꯕꯔ ꯃꯥꯟꯗ ꯁꯔꯨꯛ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯩꯖꯔꯒꯦ ꯃꯁꯛꯁꯤꯡꯁꯤꯒ ꯃꯥꯏ ꯑꯣꯟꯖꯅꯕꯁꯦ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯏꯁꯤꯕꯣ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯄꯨꯜꯂꯤꯅꯦ ꯇꯧꯋꯦ ꯑꯗꯨꯅꯦ ꯃꯁꯛꯁꯤꯡꯁꯤꯒ ꯍꯥꯏꯁꯦ ꯁ꯭ꯀꯨꯜꯗ ꯐꯪꯉꯤ ꯌꯦꯠꯇꯣꯏꯒ ꯈꯣꯠꯇꯣꯏꯒ ꯅꯣꯏ ꯎꯅꯤ ꯈꯟꯕꯗꯅꯦ ꯃꯤꯠꯁꯦ ꯅꯥꯔꯕꯅꯦ ꯁꯤꯗ ꯆꯠꯈꯤꯁꯦ ꯀꯃꯥꯏ ꯈꯪꯒꯦ ꯁꯤꯗ ꯑꯃꯨꯛ ꯌꯧꯔꯛꯏꯁꯤꯅ ꯑꯩꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏꯅ ꯁꯥꯎꯕꯁꯦ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯔ ꯁꯥꯎꯔꯒ ꯃꯁꯥ ꯁꯨꯝ ꯐꯖ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ 어이 샥 마탕다 거기 잤더이제 시대가 몰라봐 ꯋꯥꯗ꯭ꯔꯣ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔ ꯈꯪꯗꯕꯁꯦ 너희네 ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯆꯠꯂꯣ ꯆꯠꯂꯣ, ꯐꯖꯅ ꯆꯠꯂꯣ ꯆꯠꯂꯣ. ꯒꯨꯂꯤꯕꯔ ꯆꯠꯂꯨꯀꯣ ꯒꯨꯂꯤꯕꯔ ꯅꯣꯏ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯍꯦ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤꯂꯣ ꯒꯨꯂꯤꯕꯔ ꯅꯨꯄꯥꯔ ꯒꯨꯂꯤꯕꯔ ꯐꯤꯕꯝꯁꯤꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯍꯥꯏ ꯀꯩꯅꯣ ꯁꯤꯗ ꯀꯧꯔꯤꯁꯤꯕꯨ ꯁ꯭ꯀꯨꯜꯗ ꯁꯥꯕ ꯌꯥꯗꯕ ꯋꯥꯔꯤꯔꯣ ꯁ꯭ꯀꯨꯜꯗ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯕ ꯑꯗꯨꯅꯅꯦ ꯀꯩꯅꯣꯅꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯦꯂꯤꯁꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯅꯝꯅꯤꯡꯉꯦꯌꯦ ꯑꯗꯨꯒꯤ ꯅꯪꯒ ꯇꯥꯟꯅꯒꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯅꯝꯃ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯍꯦꯔꯣꯗꯤ ꯀꯅꯥ ꯑꯣꯏꯗꯣꯏꯕ
ꯀꯩꯅꯣꯅꯦ ꯍꯦꯔꯣꯁꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯃꯥꯂꯦꯝ ꯀꯧꯕ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯥꯏꯅ Oh, I'm so lucky. ꯑꯗꯣ ꯏꯁꯩꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯀꯅꯥ ꯀꯅꯥ ꯁꯛꯄ? ꯑꯦꯖꯦꯒ ꯄꯨꯁꯄꯥꯔꯥꯅꯤꯒ ꯁꯛꯄ ꯑꯃ ꯑꯩꯅ ꯈꯜꯂꯕ ꯑꯗꯨꯗꯤ ꯐꯖꯔꯦ ꯀꯩꯅꯣ. ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯀꯃꯥꯏꯅ ꯇꯧꯕ? ꯀꯅꯥ ꯑꯣꯏꯗꯣꯏꯕ? ꯅꯕꯥꯅꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯤ ꯑꯩꯅ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯑꯁ ꯐꯥꯒꯤ ꯇꯧꯅꯨꯍꯦ. ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯆꯪꯉꯕꯅꯦ. ꯂꯥꯛ 3ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯒꯅꯤ. ꯍꯥ ꯂꯥꯛ 3 ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯅꯝꯒꯦ ꯍꯥꯏꯕꯅꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯌꯥꯒꯤꯅꯣ ꯂꯥꯛ 3 ꯍꯥꯏꯁꯤꯕꯣ ꯑꯃꯈꯛꯀꯤꯅꯦ ꯍꯥꯏꯁꯦ. ꯌꯥꯝꯍꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯑꯁꯤꯒꯤꯕꯨ ꯅꯕꯥꯅꯤꯒꯤꯕꯨ ꯑꯩ ꯄꯨꯊꯣꯛꯄꯤꯒꯦꯁꯦ ꯌꯥꯎꯁꯪ ꯄꯩꯁꯥ ꯊꯠꯄꯗꯣ ꯑꯗꯨꯗꯅꯦ ꯃꯐꯝ ꯈꯔ ꯀꯜꯍꯧꯔꯁꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯦꯜ ꯄꯨꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯇꯧꯔꯁꯦ ꯌꯥꯔꯝꯃꯅꯤ ꯅꯪꯅ ꯍꯦꯔꯣꯅꯤ ꯑꯣꯏꯔꯗꯤꯀꯣ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯤ ꯊꯤ ꯐꯥꯎꯔꯅꯤ. ꯍꯦꯔꯣꯅꯤ ꯃꯁꯛ ꯐꯖꯕꯁꯦ ꯌꯥꯝ ꯊꯤ ꯃꯔꯨ ꯑꯣꯏꯌꯦꯕ. ꯍꯦꯔꯣꯁꯨ ꯃꯁꯛ ꯐꯖꯩꯁꯤꯗꯤ ꯀꯥꯏꯗꯩꯅꯣꯗ. ꯑꯁ ꯉꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯤꯗꯤ ꯆꯥꯛ ꯐꯨꯟ ꯄꯤꯖꯔꯛꯇꯅ ꯑꯁ ꯄꯨꯛꯀꯁꯦ ꯌꯦꯡꯉꯨ. ꯚꯥꯏ ꯅꯐꯥꯃꯅꯤꯅꯦ ꯃꯣꯏ ꯏꯟꯇꯔꯅꯦꯠꯁꯤꯗꯤ ꯂꯩꯖꯦ ꯀꯅꯥꯝ ꯂꯩꯇꯤꯌꯦ. ꯅꯪ ꯈꯔ ꯍꯥꯏꯅꯔꯣ ꯉꯁꯤꯗꯤ. ꯂꯥꯛ 3ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯤꯍꯦ ꯑꯩꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯨꯝꯅꯤꯡꯕꯩ ꯅꯠꯇꯦꯕ ꯃꯥꯏ ꯃꯁꯛꯇꯨ ꯌꯦꯡꯅꯤꯡꯕꯩꯅꯦꯕ ꯁꯛꯀꯤꯔꯣ ꯍꯥꯏꯁꯦ ꯀ꯭ꯂꯥꯁꯇ ꯄꯦꯟꯅ ꯌꯦꯡꯉꯨ ꯀꯩꯅꯣ ꯀ꯭ꯂꯥꯁꯔꯨꯝꯗꯗꯤ ꯁ꯭ꯂꯣ ꯃꯣꯁꯟ ꯆꯠꯇꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯗꯤ ꯁ꯭ꯂꯣ ꯃꯣꯁꯟ ꯆꯠꯂꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯨꯝꯒꯗꯕ ꯄꯩꯁꯥꯗꯨꯅ ꯏꯕꯥꯅꯤ ꯑꯥꯏꯐꯣꯟ ꯑꯃꯃꯝ ꯄꯥꯏꯍꯧꯔꯗꯤ ꯅꯩꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯑꯝꯇ ꯂꯥꯡꯅꯔꯝꯗꯣꯏꯁꯤꯅ ꯄꯨꯡꯗꯤ ꯐꯟ ꯊꯦꯡꯉꯦ. ꯉꯔꯥꯡ ꯈꯔ ꯊꯦꯡꯈ꯭ꯔꯦꯅꯦ ꯂꯣꯏ ꯇꯨꯝꯅꯔꯝꯃꯅꯤꯕ. ꯑꯩꯈꯣꯏ ꯃꯣ ꯕꯁ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯃꯤ. ꯑꯁ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯍꯥꯏꯔꯒ ꯇꯝꯐꯥꯝꯅꯦ. ꯍꯥꯎ ꯀꯩꯅꯣꯅꯤ ꯃꯥꯅꯅꯦ. ꯀꯩꯅꯣ ꯅꯪ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯦꯅ ꯁꯨꯝ ꯍꯥꯏ ꯂꯩꯔꯦꯕ. ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ. ꯅꯪꯁꯨ ꯈꯤꯇ ꯍꯥꯏꯕꯤꯌꯦ. ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯣ ꯁꯤꯅꯤ ꯀꯩꯗꯧꯔꯦ. ꯕꯁ ꯂꯥꯛꯑꯦ. ꯆꯠꯁ ꯂꯥꯎ ꯑꯁ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯅꯪꯒꯤ ꯒ꯭ꯌꯥꯔꯗꯣ ꯄꯥꯜꯍꯧꯔꯣ. ꯑꯉꯥꯡꯁꯥ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯅꯈꯣꯏꯗ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯒꯦ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ. ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯎꯟꯅ ꯈ꯭ꯔꯪ ꯈ꯭ꯔꯪ ꯇꯥꯔꯕ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯕꯣꯔꯥ ꯊꯥꯗꯨꯅ ꯏꯍꯩ ꯇꯝꯃꯛꯏ. ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯆꯥꯎꯈꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ. ꯌꯦꯡꯉꯨ ꯅꯈꯣꯏ ꯐꯦꯟꯒꯤ ꯃꯈꯥꯗ ꯍꯪꯆꯤꯠ ꯂꯥꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯤ. ꯑꯗꯨꯅ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅꯅꯕ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ. ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯏꯔꯤꯛ ꯄꯥꯔꯕ ꯅꯍꯩ ꯅꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯍꯣꯠꯅꯕ ꯀꯜꯂꯕ ꯃꯇꯝꯗꯇ ꯅꯈꯣꯏ ꯃꯤ ꯑꯣꯏꯒꯅꯤ. ꯑꯗꯨꯅ ꯅꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ 이베마 누피마사 ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯀꯔꯤꯒꯤ ꯇꯨꯝꯃꯤꯕꯅꯣ 어자 따스행나 하르바다 어자의 컨진에 따바가 뿜도 뿜닝해 어자 그리기 뚱닝이노 낭보 어자기 컨진제 거의 tum나바 뿜도 tum닝해 어자 아두디 어자디 이세 삭바 야도리네
ꯑꯣꯖꯥꯅꯕꯨ ꯏꯁꯩ ꯁꯛꯑꯗꯤ ꯏꯁꯩ ꯇꯥꯔꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯨꯝꯃꯅꯤ ꯑꯣꯖꯥ ꯑꯩ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯐꯔꯦ 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 ꯇꯨꯝ Ngasai oja do, ma tam pora do. Ai sukta ta de. Tum adum leibine me ai de. Nang yum desi character male. Character. Fasaiba sis. As, am tu those. Wa ga wa bane. Hey, nu khak tir kana sing du no. Bro se phambio. Noi mafam di yadro. Yarani bro. Maning da phamge. Phamage ko. Ita, maning da. Kanano nang yingi du. Nupi de ni kai no. Habra. Aigi dal jiga moigi oi phibam jiga chana do man se lagtre da. Yam chane yani se. Akoi ne school sida chai traw nga hene le khujibu. Karana lam hin ngami ge. Asira. Asidi akoi janu pim da ko haile loire nana bu pamadi. Kem khalunu da. Bye. Bye. MC. Asa pusa jalo sida. After nangi du dia. Sao se bye. Bye. Kitang si jalo ba? Bye katanga. Bye katanga ni katang am tanga. Yare bye. Char se. Yam chane yani se. Kai di samu amu no tau rei jina. Hawna ba tau si. Ngatang hing ba jina samu pham se le tau ji. Nana ganne ne ipak pa adana. Karandi dai bo. Noi gizi sabs lore male. Amta yaudre ne. Hawalagira. Pham da ngari atopa mi biuro ba. Amta yaudra se maku chagi gairo. Kaino noi hom gi se akoi pham se na tradi pham le trabo. Atopa da yengba yaroidro. As si yauradi atopa da yengagumjida sida dum phamajidana. Yai. Kaino khoidi phamna ngairi. Se de to gomnate school gi canteen. Sit yam de khangi natro ngak phamadi yare hogolo. Nang dine adum phamo yani. Akoi na pami je sig sit homje. Wazi yamagri kanda hogolo bana phani. Shi yori I karani. Lao, taslo. Mo walong. Ado mayam ai ngasi di keno haigin moi sigi nupi marak ahum sigi marakta ayama di fam Kanano ne? Akoi sinau che nupa ngata mayam pu eduna asumba fighter am di fam Sakta ziga ekhoi damuk tana ga su tawli ngamgadra ne moina ngamgoida kai de no ngamgadro Chal hai kai de ngam doino. Saktuga nupa na ta nupi na ta pra 50-50 dine Samu mani, sawe mani. to ni mai do. Mani. As ari khujajiga sa sana za hek mana dana kai khujaro ne moijibo. Yaroi ne. Thibong yam lawe ba. As moi meyam ju ubada idi pukdom tum ninge da. Horen oza pe saki class da pera tum. Ware he, ai routine khai dok tabe bek cham chawe. Yare he. Thi Talli di- kutan latan duga. Adune. Yare mo. Kaino sina. Aingon dai ni khara he. Tru khoge. Yaro ye. Yam talle. Kenom tangge ba. Kai habi da ba. Soibam samu ho yum sibo. Soibam samu habdi leiti ye. Soibam kai jaw habdi le. Aduga
ꯀꯩꯁꯥꯝ ꯅꯣꯏꯕ ꯌꯨꯝꯁꯤꯕꯨ ꯀꯩꯁꯥꯝ ꯅꯣꯏꯕ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯀꯩꯁꯥꯝ ꯅꯣꯏꯕ ꯍꯦ ꯑꯗꯨꯗꯤ ꯇꯝꯅꯤ ꯀꯩꯁꯥꯝ ꯅꯣꯏꯕꯗꯤ ꯂꯩꯇꯦ ꯀꯩꯁꯥꯝ ꯄꯤꯁꯛꯇꯤ ꯂꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇꯒ ꯍꯪꯖꯒꯦ ꯂꯥꯏꯁ꯭ꯔꯝ ꯑꯍꯜ ꯌꯨꯝ ꯈꯪꯕꯤꯕ꯭ꯔꯥ ꯂꯥꯏꯁ꯭ꯔꯝ ꯑꯍꯟ ꯍꯥꯏꯕꯗꯤ ꯂꯩꯇꯤꯌꯦ ꯂꯥꯏꯁ꯭ꯔꯝ ꯄꯤꯁꯛ ꯍꯥꯏꯕꯗꯤ ꯂꯩ ꯀꯩꯒꯤꯅꯣ ꯕ꯭ꯔꯣꯅ ꯃꯤ ꯃꯃꯤꯡ ꯑꯁꯥꯝ ꯍꯪꯕꯤꯔꯤꯁꯤꯕꯣ ꯏꯟꯚꯥꯏꯇꯦꯁꯟ ꯑꯃ ꯊꯤꯟꯕ ꯂꯥꯛꯀꯗꯕ ꯑꯗꯨꯒꯤ ꯍꯥꯟꯅ ꯁꯨꯝ ꯈꯪꯇꯣꯛꯄ ꯂꯥꯛꯄꯅꯤ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯥ ꯈꯨꯟꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄꯗꯩꯅ ꯁꯤꯔꯝꯗꯥꯏ ꯈ꯭ꯋꯥꯡ ꯀꯣꯜꯂꯕꯣ ꯑꯍꯜ ꯑꯣꯏꯔꯁꯨ ꯂꯣꯏ ꯈꯪꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕ꯭ꯔꯣꯅ ꯍꯌꯦꯡ ꯂꯥꯛꯄꯗ ꯏꯟꯚꯥꯏꯇꯦꯁꯟꯗꯣ ꯁꯨꯝ ꯄꯨꯔꯛꯑꯁꯨ ꯑꯩꯈꯣꯏꯗ ꯄꯤꯁꯟꯕꯤꯔꯝꯃꯒ ꯑꯩꯈꯣꯏꯅ ꯏꯟꯊꯣꯛꯑꯁꯨ ꯌꯥꯏ ꯀꯥꯏꯗꯦ ꯑꯗꯨꯒ ꯕ꯭ꯔో ꯁꯤꯗꯤ ꯈꯔ ꯆꯥꯎꯔꯛꯀꯅꯤꯍꯦ ꯌꯥꯏ ꯑꯩ ꯇꯧꯖꯒꯦ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯕ꯭ꯔꯣꯅ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯋꯥꯔꯗꯤ ꯂꯣꯏꯔ ꯂꯥꯛꯄꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯣꯏꯕ ꯑꯗꯨꯗꯤ ꯄꯨꯡ 3ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯆꯔꯒꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁ ꯂꯥꯛꯑꯣꯍꯦ ꯃꯥ ꯌꯧꯅꯕ ꯌꯨꯝꯗꯨꯅꯤ ꯅꯕꯥꯅꯤ ꯇꯤꯟꯅꯕꯒꯤ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯕꯅꯦ ꯀꯔꯤ ꯀꯩꯝ ꯀꯥꯟꯗꯦꯕ ꯏꯟꯖꯥꯡ ꯑꯍꯥꯎ ꯊꯣꯡꯕ ꯑꯗꯒꯤ ꯌꯦꯟ ꯑꯃ ꯊꯣꯡꯉꯁꯨ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄꯗꯒꯤ ꯑꯗꯒꯤ ꯆꯥꯕꯇꯪꯅꯤ ꯅꯪꯅ ꯌꯥꯎꯔꯤꯁꯦ ꯑꯁ ꯀꯩꯝ ꯀꯥꯟꯗꯦ ꯀꯥꯏꯅ ꯑꯗꯨꯅꯦ ꯀꯥꯟꯅꯗꯦ ꯒꯥꯏ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯀꯦꯟꯇꯤꯟ ꯆꯪꯕ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯔꯣ ꯅꯪ ꯅꯣꯡꯃꯇ ꯄꯩꯁా ꯄꯨꯊꯣꯛꯄ꯭ꯔꯣꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯕ ꯆꯥꯕꯇꯅꯦ ꯅꯪꯅ ꯊꯥꯡꯗꯣꯛꯏꯗꯣ ꯈꯪꯉꯕ ꯌꯥꯔꯦ ꯅꯕꯥꯅꯤꯒꯤꯗꯣ ꯃꯥꯏꯅꯔꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯅꯦ ꯌꯥꯝ ꯑꯔꯨꯕ ꯑꯃ ꯂꯩꯔꯤꯌꯦ ꯅꯕꯥꯅꯤꯅꯅꯦ ꯇꯧꯕ ꯉꯝꯗꯕ ꯌꯧꯕ ꯉꯝꯗꯕ ꯑꯔꯨꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅꯦ ꯑꯩꯅ ꯅꯕꯥꯅꯤ ꯇꯤꯟꯅꯕꯒꯤ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣꯅꯦ ꯁꯠ ꯍꯥꯏꯔꯣꯅꯦ ꯁꯠ ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ ꯅꯨꯄꯥ ꯑꯃꯗꯅꯦ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯄꯥꯝꯃꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯅꯤ ꯀꯔꯤ ꯏꯔꯥꯏ ꯂꯥꯏꯕꯗꯣ ꯁꯦ ꯅꯨꯄꯥꯁꯦ खितंग पैसा पाइबा ताइको अदे कुचु कुमेंगा जे खोइ दौना लंगेगा तंग फजब हाय ताने येंगो येंगो सुम नुफा मान भाई ताने को अदगी गाड़ी मचा गा जे खितंग फजब बुलेट कुम भाई तारे को अदे बुदु बुदु नि केंदो जे अदगिने भाई हजि मतम दा हायरदि नुपी सिंजे पैसा तै ngawbनेबा पैसा जे जरा 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 थादबा अदमा हाय तारे पैसा पदम थादरबा नंगो दम केले खंगाबा ओ अदुबदि आइजु खंगिने अदुदने नुंतीगी लोइना लेबा हाइबदि नुपाजिगे नुपीजिगे जे नुंतीगी लोइना लेबा चामिनबा थकमिनबा अदगिदि सुम लोइना लेबा हाय तारे चटपा चामिनबा सुम लोइना लेबदो कमाय नुसि फोंगदुनो जिनि आइना खल्लिसि अदुम दियाम लुबनि हे सुगम ngam को अदुने ने नो हाइदो रोसिता दो नंगोन हाइगे तोइदो अस अदुदि थि लुबनि हे आइजु कदाइ द फामनि दो हाइबा ngam खोइ मुदा हाइलिने मी ꯑꯩꯅ ꯍꯥꯏꯖꯦ ꯅꯕꯥꯅꯤꯒꯤ ꯅꯠꯇꯦ ꯑꯩ ꯈꯟꯅꯖꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯍꯥꯏꯖꯤꯕꯣ ꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯁꯦ ꯅꯨꯄꯥ ꯑꯃꯁꯤꯗꯅꯦ ꯅꯨꯄꯤ ꯑꯃꯁꯤꯅ ꯐꯖꯅ ꯄꯥꯝꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤꯅꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕꯁꯦ ꯃꯥꯅ ꯄꯥꯝꯕ ꯑꯆꯥꯄꯣꯠꯁꯦ ꯂꯣꯏ ꯄꯤꯖꯕ ꯂꯝ ꯀꯣꯏꯕꯁꯤꯃ ꯐꯖꯅ ꯄꯨꯕꯤꯒꯗꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯣ ꯍꯪꯗꯅ ꯁꯣꯞꯄꯤꯡꯁꯤꯃ ꯌꯥꯝ ꯇꯣꯏꯅ ꯄꯨꯒꯗꯕ ꯑꯗꯒꯤ ꯁꯅꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯔꯩ ꯑꯔꯩꯕꯈꯩꯁꯦ ꯃꯉꯣꯟꯗ ꯁꯥꯕꯤꯕ गिफ्ट का जे पुपी बिसन भाई तारे अदगिदी बुलेट नत्रगना मखोंग मरी पानबा गाड़ी हाय तारे फजा फजा बजे सिदा था अमदा अनिर अनिर अहुम अहुम लक्तंग दिने पुरगा चपीबा ओ अदु वै तादिंगो अस लोइरे हे नुपीदुना अस बराबर हे केंद्रबा ओ आई हाइगे नंजे कीबुगी सलेदा मसी यामनी येनिंद्रे हे करिनो मु फरक तारेदुना नंगे मरंग मरकता पारा पीरा खंगदबम यावरई चल है कातु कारण ननी नुदांगदरेन फजैना काइदैनु पोआइ हाइजलानु ngasiगी chak nung thongba adagi kolik phengbagi mai nung amta tadri nangdi phajare he namagi pakpa adana फजबने sum yaawne ado phare hayeng pung ani da thoklage अदो फरे थमगे आई थपक याम लेइबा ए कइनो थमगे हैरा थमगे कइनो गुड नाइट हम तो वात्रा
Good night. Good night, my darling. Bye bye. Kaino watro. Ngakhoe. Yam thamning ba mane. Kai watlige thabak lei haraga. Chak lo chale haiba, chak thorage haiba. Wari do heng pe na sanarji kai dorage. Sauri nangi do. Saudita. Chak loi de haiba. Chak thorage. Heng koi chabada wari do pe na sanarji kai dorage. Good night. Yarabo. Yare. Bye. Thameko. Heng thengnarje. Masak siga thameko. Bye. Nani sida kadormi ba? Akhoi ma do test taw la ambani. Akhoi mai test to yang kuina changdau man baduda chana thakna ba khara leirambani. Ha, ima bo. Kai oina ngamdrino. Khangdeda. Test ti mayam tawre. Ado asengba karino haba haujipu khangdri. Aina class da langdana tumina leiri do. Ima gi wakhaldani. Nuina langbadaga aina ngangi do. Nu shaunu ko. Saudeda. As yare he adugi bo akhoi kasu khandiye. Ado imana bado adum sum fajarakani da. Ado akhoi su korke norumda. Imana ba hangboina natrane. Captain, nang se sunong nokte kai giro nang nokte bisum lei dubo. Mai phajani. Se no se imabu mai phajaraksani kaino. Mane. Ado noi bani bo kai chatluino. Suti oi bajai bani ju sum koi thau jira tawba. Phare adudi ai magi se piba changugi ko. Noi le ko. Hey amu thengnarje. Khalo sina pamba. Nang chaning bolo khalo. Aini sidele imam se loi khala adi nang matha di khar sani da. Is kai doge. Is ibema nang chaning be di loi lengam ni. Is hospital jo nai jibo. Kidney afabani yauri kai doge nang bo. Gapti nang su pura nupa di hen bini he. Khalage se loi khalage adudi. Phangdraba ai lambi se. Siro. Mane. Lesti. Yani da kem chadoino. Yadrane. Asigalo. Yani. Hai midi. Si sigalo se. Nangi soma pairo he. Pek to holo sida. Yarbosina. Kasi pek to biyo. Yarbosina. Yarani da nang amuk. Nang bunga sai myam chani hagi daine. Horen amuk namade be salo ko dabdo adu khanbda nungai bidraba. Adu ni yam le bidise. Loire he nang jo ai bo khoi madagi kapa ba sai am ni be tat. Is. Kya tarage kaka? 120. Sang kun gitang cha ba. Yang wali se sidi fast law ne. Kelan tharan yang wali just law. School se hana diam kaningam dum ne. Adu hojiti kaning hero. School dadi nuti nanga sum lone dana. Adu kai dorage. Rebi, ai sek sa dam tingam ne. Adu nang lone dabdi ai yang wa do male. Adu diam phaine. Nanga chak law po khudingi ai gi photo yenga chak tinadra ja bai mong ni ne. As phagina te he. Ai di sande abenu mi se le hening dravne. Adu go school da ja. No mo da pungkun mari leidana. Try pan kar gi am no ani. As ai am somni da. Punsi se khalradi yam nungsi jani da. Kapu kapningi da. Ai su lohongi doini nang su lohongi doini. Yam nungaina nungsina na pulize hayengwai di loi kaungne gi doini. Luhong doine. Ado ibani luhong do nong tang do hinji ko. Kaino haijibo luhong babu ibani kamaina puno humina doino.
ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯅꯪꯅ ꯄꯣꯂꯣꯏꯒꯤ ꯁꯦꯠꯄꯗꯣ ꯑꯁ ꯌꯥꯝ ꯐꯖꯅꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ 이스 야니 베마 이반이 안 알로래 아시기보 ꯀꯩꯅꯣꯍꯦ ꯀꯃꯥꯏ ꯌꯥꯗꯣꯏꯅꯣ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯅꯣꯡꯃꯗ ꯄꯨꯂꯞ ꯂꯨꯍꯣꯡꯃꯤꯟꯅꯗꯣꯏꯅꯣ ꯅꯣꯡꯃꯗ 아스 난 강고이바 고나 숨 땀땀 강가니 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏ ꯇꯝꯅ ꯈꯪꯉꯛꯇꯣꯏꯅꯣ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦ ꯅꯪꯗꯤ ꯋꯥꯗ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯍꯤꯛꯀꯦꯁꯦ ꯅꯪꯉꯣꯟꯗ 하영와이 낭나 아이 낙다 레디 얌루 떠드니 ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯛꯏꯗꯨꯅ 낭세 얌 파제이 ꯑꯩꯕꯣ ꯊꯤꯕꯅꯤꯍꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯅꯪꯅ ꯏꯐ ꯐꯖꯩꯌꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯛꯏꯁꯤꯅ ꯅꯪ ꯃꯣꯗ꯭ꯔꯥꯗ ꯌꯥꯝ ꯁꯥꯟꯅꯩꯗꯨ ꯀꯩꯅꯣ ꯊꯥꯖꯤꯜꯂꯛꯇꯅ ꯑꯁ ꯐꯝꯕꯁꯦ ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯦ ꯑꯁꯥꯏꯕ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯎꯁꯤ ꯂꯥꯛꯑꯣ 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 ꯑꯌꯣ ꯃꯥ 야, 아유, 콩띠, 야, 시다, 시다 수잔 그래 콩다, 야, 딴 소리 하지 야, 나우디바, 야, 아유, 가만히 떠도 너 콩지 안 나이 시디, 세, 가리면 낙다 보기세, 야, 야, 얌 누시예, 야, 콩을 따면 떠워, 콩지 안 나이. ꯌꯥꯝ ꯐꯩꯌꯦ ꯅꯪꯁꯦ 할로 낭나 공덕에서 떠들어봐 खरा फरे सिंगली थुपो बजाने खरा दी फरे ꯆꯠꯄ ꯈꯣꯠꯄꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯀꯩꯁꯨ ꯇꯧꯗꯦ ꯆꯠꯄꯕꯨꯗꯤ ꯑꯗꯣ ꯆꯠꯄ ꯌꯥꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯀꯣ ꯑꯩ ꯊꯥꯡꯕ ꯂꯥꯛꯀꯦꯕ ꯉꯁꯥꯏ ꯇꯥꯏꯞꯇ ꯏꯁ ꯑꯗꯨꯗꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯑꯩꯅ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯅꯪ ꯁꯨꯝ ꯊꯥꯡ ꯆꯠꯇꯥꯔꯦ ꯊꯥꯡꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩ ꯂꯩꯉꯩꯗꯅꯦ ꯅꯪ ꯀꯩꯁꯨ ꯎꯍꯜꯂꯣꯏ ꯅꯪ ꯉꯁꯥꯏ ꯑꯩ ꯊꯥꯡꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯅꯪꯁꯦ ꯅꯨꯄꯥꯒ ꯃꯥꯜꯂꯛꯄꯩ ꯋꯥꯅꯤ ꯑꯁꯦꯡꯕꯩꯔꯣ ꯍꯣꯏ ꯑꯁꯦꯡꯕꯩꯅꯤ ꯑꯗꯣ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯀꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯑꯗꯣ ꯊꯝꯃꯒꯦ ꯈꯣꯡꯁꯦ ꯈꯤꯇꯪ ꯆꯤꯛꯆꯤꯛ ꯂꯥꯎꯏꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯣꯀꯣ ꯅꯪꯅ ꯐꯔꯣꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯝꯃꯦꯀꯣ ꯍꯣꯏ ꯊꯝꯃꯦ ꯀꯩ ꯖꯥꯡ ꯆꯥꯔꯛꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯉꯝꯃꯦ ꯃꯥꯏ ꯃꯅꯝꯗꯣ ꯍꯩꯅꯗꯦꯅ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇꯦꯗ ꯑꯗꯨꯗꯤ ꯐꯔꯕꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯑꯣꯛ ꯊꯣꯡꯍꯧꯋꯦ ꯀꯦꯁꯣꯟꯅꯥꯇ ꯆꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯥꯗꯩꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁꯤꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣ ꯇꯨ ꯑꯥꯗꯩꯁꯤ ꯅꯪꯁꯨ ꯑꯅꯤꯃꯛꯁꯤꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯑꯃꯇꯪ ꯍꯥꯏꯔꯣ ꯌꯥꯗ꯭ꯔꯣ ꯇꯥꯟ ꯆꯥꯔꯤꯉꯩꯁꯤꯗ ꯑꯝꯇ ꯍꯥꯏꯕꯤꯌꯣꯃꯦ ꯅꯪ ꯍꯥꯏꯁꯨ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯅꯨꯄꯤ ꯊꯣꯛꯇꯕ ꯄꯥꯃꯦꯁꯣꯔ ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯀꯩꯗꯧꯔꯒꯦ ꯇꯨ ꯑꯥꯗꯩ ꯅꯨꯄꯥ ꯑꯅꯤꯁꯦ ꯑꯣ ꯑꯗꯩꯁꯦ ꯀꯩꯗꯧꯔꯒꯦ ꯁꯦ
ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯆꯠꯂꯣ ꯑꯣꯏꯔꯣꯏꯗꯕ ꯑꯅꯤ ꯃꯅꯨꯡꯁꯤꯗ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨꯗꯤ ꯍꯥꯏꯕꯤꯒꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣꯕ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯑꯅꯤꯃꯛ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯕꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯁ ꯅꯪꯗꯨ ꯌꯥꯔꯣꯏꯗ ꯑꯃꯇꯪ ꯈꯜꯂꯣ ꯀꯩꯗꯧꯔꯒꯦ ꯑꯃ ꯈꯜꯂꯣ ꯑꯩ ꯍꯥꯏꯔꯒꯦ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯑꯃꯕꯨ ꯌꯥꯔꯗꯤ ꯌꯥꯔꯦ ꯑꯣ ꯑꯅꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛꯇ ꯌꯥꯍꯜꯂꯗꯤ ꯌꯥꯔꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯑꯅꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯍꯣꯏ ꯅꯪꯅ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯟꯒꯦ ꯌꯦꯡꯉꯣ ꯅꯨꯄꯥꯗ ꯌꯥꯝ ꯆꯣꯞꯄꯤꯕꯤꯃ ꯅꯨꯄꯤꯁꯤꯡꯅꯦ ꯇꯧꯔꯤꯁꯤꯡꯁꯤꯅ ꯆꯧꯔꯩ ꯉꯥꯛꯇ ꯏꯇꯥꯎ ꯁ꯭ꯀꯨꯜꯁꯤꯗ ꯈ꯭ꯋꯥꯏ ꯗꯥꯒꯥꯕꯁꯦ ꯅꯣꯏꯅꯤ ꯑꯣꯏꯔꯝꯃꯦꯍꯦꯕꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯇꯨ ꯅꯣꯏꯅꯤꯗꯤ ꯑꯥꯗꯤ ꯅꯨꯄꯤꯅꯤꯁꯤꯅ ꯄ꯭ꯔꯣꯄꯣꯁꯀ ꯇꯧꯁꯜꯂꯛꯑꯦꯍꯦ ꯑꯁ ꯌꯥꯗꯤ ꯌꯥꯔꯛꯇꯧ ꯃꯥꯜꯂꯦꯍꯦ ꯑꯅꯤꯃꯛ ꯄꯨꯂꯞ ꯌꯥꯁꯜꯂꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯅꯤꯃꯛ ꯄꯨꯂꯞ ꯌꯥꯁꯜꯂꯛꯑꯒꯅ ꯑꯅꯤꯃꯛ ꯀꯣꯏꯕꯗꯨꯅꯤꯗꯅ ꯅꯪꯁꯨ ꯆꯣꯞꯁꯨ ꯆꯣꯞꯃꯟꯈ꯭ꯔꯦꯍꯦ ꯅꯨꯄꯥꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯝꯖꯕ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯅꯨꯄꯤ ꯑꯃꯇꯪꯅꯅꯦ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯅꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯥꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯇꯣꯟꯖꯦ ꯑꯅꯤꯃꯛ ꯑꯣꯏꯔꯁꯨ ꯄꯨꯟꯅ ꯁꯨꯝ ꯀꯣꯏꯔꯅꯤ ꯈꯪꯉꯕ ꯑꯁꯤꯅ ꯅꯣꯏ 이몽ꯗ ꯑꯃ ꯌꯥꯔꯣ ꯍꯥꯏ ꯑꯁ ꯏꯇꯥꯎ ꯑꯩꯔꯣ ꯃꯥꯔꯣ ꯀꯔꯝꯕꯅ ꯏꯇꯥꯎ ꯆꯃꯝꯅꯔꯦ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯔꯛꯑꯦꯃꯤ ꯂꯥꯏꯔꯤꯛꯄꯨ ꯍꯩꯔꯗꯤ ꯌꯥꯔꯦ ꯃꯥ ꯍꯥꯏꯁꯦ ꯇꯧꯔꯤꯖꯣ ꯁꯦꯝ ꯁꯦꯝꯗꯅ ꯅꯣꯛꯇ꯭ꯔꯒ ꯇꯧꯔꯤꯌꯦ ꯏꯇꯥꯎ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯏꯇꯥꯎꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ ꯉꯥꯏꯈꯣꯁꯦ ꯅꯣꯏꯅꯤꯅꯦ ꯌꯥꯕ ꯌꯥꯗꯕꯗꯣ ꯅꯣꯏꯅꯤ ꯈꯟꯅꯍꯧꯔꯣ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯎꯍꯜꯂꯛꯑꯅꯨꯀꯣ ꯑꯩ ꯆꯤꯟꯅꯍꯜꯂꯛꯑꯅꯨ ꯑꯗꯨꯅ ꯑꯩ ꯆꯠꯂꯦꯀꯣ ꯆꯠꯂꯦ ꯂꯨꯍꯣꯡꯉꯗꯤ ꯀꯥꯏꯗꯩ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯄꯣꯛꯂꯛꯑꯅꯤ ꯑꯉꯥꯡ ꯑꯃꯨꯛ ꯄꯝꯃꯅꯤ ꯄꯣꯔꯅꯤ ꯗꯣꯛꯇꯔ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯌꯥꯔꯣꯏꯍꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯌꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯅꯤꯃꯛ ꯑꯣꯏꯔꯁꯨ ꯄꯨꯟꯅ ꯁꯨꯝ ꯀꯣꯏꯔꯅꯤ ꯅꯣꯡꯇꯪ ꯀꯣꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯨꯔ ꯑꯐꯥꯎꯕꯗꯣ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯍꯧꯔꯒꯦ ꯂꯛꯀꯤ ꯅꯣꯏ ꯕ꯭ꯔꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯑꯁꯥꯏ ꯊꯣꯛꯂꯨꯗꯅ ꯍꯣꯏ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯔꯦꯕꯤꯖꯤꯇꯥꯗꯨꯕꯨ ꯃꯥꯏ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯕꯅꯤꯗ ꯑꯋꯥꯡꯕꯤꯗꯨꯗꯤ ꯁꯨꯔꯔꯣ ꯃꯥꯅꯦ ꯂꯩꯇꯕꯅꯤꯗ ꯑꯩꯗꯤ ꯅꯣꯏ ꯐꯖꯕꯤꯁꯤꯡꯁꯦ ꯅꯨꯄꯥ ꯂꯣꯏ ꯀꯣꯏꯔꯝꯒꯗꯕꯣꯏꯗ ꯅꯤꯡꯕ ꯑꯗꯨꯒ ꯑꯃꯠꯇ ꯀꯣꯏꯔꯝꯗꯦ ꯅꯣꯏꯗꯣ ꯑꯩꯈꯣꯏ ꯉꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯀꯩꯅ ꯇꯧꯔꯤꯁꯤꯅꯣ ꯑꯗꯣ ꯑꯩꯅ ꯅꯪ ꯀꯧꯊꯣꯛꯏꯁꯦ ꯔꯦꯕꯤꯖꯤꯇꯥꯁꯦ ꯑꯩꯈꯣꯏ ꯕꯤꯃꯦꯛꯁꯀꯤ ꯌꯥꯅꯕ ꯁꯤꯟꯕꯤꯔꯁꯤ ꯑꯗꯨꯒꯅꯦ ꯃꯕꯥꯅꯤ ꯇꯨꯌꯦꯞ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯗꯣꯡ ꯇꯧꯊꯣꯛꯅꯕ ꯏꯁ ꯑꯗꯨ ꯌꯥꯔꯣꯏꯗ ꯁꯨꯔꯅ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯛꯇꯅ ꯀꯩ ꯅꯣꯏ ꯁꯨꯔ ꯌꯥꯝ ꯀꯤꯕꯩ ꯃꯑꯣꯡ ꯀꯤꯕꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩꯕ ꯑꯗꯨꯒꯤꯅꯦ ꯃꯥꯅꯕꯨ ꯌꯥꯔꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯌꯥꯔꯦ ꯃꯉꯣꯟꯗ ꯍꯥꯏꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯅꯪ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏꯕꯣ ꯅꯪ ꯍꯥꯏꯕ ꯉꯝꯃꯔꯣꯏꯕꯣ ꯅꯪꯒꯤ ꯌꯨꯇꯨꯕꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯟꯁꯕꯁꯀ꯭ꯔꯥꯏब ꯇꯧ ꯇꯥꯕꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯅꯪꯅ ꯐꯖꯔꯕꯅꯤꯅ ꯊꯦꯛꯇꯅꯒ ꯇꯧꯔꯤꯗꯣ ꯑꯟꯐꯣꯂꯣ ꯑꯗꯨꯝ ꯇꯧ ꯇꯥꯕꯅꯤ 3 lakh ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕꯗ ꯅꯪ ꯑꯃꯈꯛ ꯑꯟꯐꯣꯂꯣ ꯇꯧꯕꯕꯨ ꯀꯩꯁꯨ ꯂꯩꯇꯦꯗ ꯀꯗꯥꯏꯗꯒꯤ ꯍꯧꯗꯣꯡ ꯃꯇꯥꯡ ꯌꯥꯗꯦ
get from the education department is about the proper guidance of the students. All the students of the academy must properly abide by the rules and the regulations which is instructed by the education age. And first of all, the school attendance is compulsorily imposed in the school. Those who fail to reach the 75% attendance in academic sessions is primarily not allowed to participate in any activities of the schools and the examination. So, attendance is mandatory and you have to properly say your attendance. Rules and the regulations of the school that you should abide by properly. And also, I'd like to give you some suggestions about your uniform. Boys, students, right, attention, standards, attention, standards. Okay, for boys, right, about it. Angangsa class 3-4 da kariba angangjing mayam ama hujikti kidney gi leina na anamaloina nare kidney gi problem ngak tangai re maram masina noi ising mai sing di hen na sijinaba darkar le ising sina kana basi kayam pi ge habada kidney amadi hakchang bu phali aduna hakchang phana lege hairabadi aikhoi gi local da phangba uhei wahei हाइबदी हाउ हाउबा चागदबनी को मना मसिंग सिदी अदुम तोयना चागदबनी मतम मतमगी उहि वही चागदबनी अतांगबो उहि वही लयु हाइब नते को हक्चांग फना लैगे हाइब तारबदी उहि वही चाबा दरकार लई को इसिंग सिमा चांग नाय थकदबनी मना मसिंग सिमा अदुम चागदबनी Hey, kaino nang toy dubo? Hey, kaino nang toy dubo? Kaino nang sai do? Mana masing cha di chang phai ha badu da cha be wani da. Kari mana masing. Oza na mana masing cha hakchang phai kan. Masi lekulu. Oza. Mana sai je. Mana masing natte. Akhoi class ta ne. Kupsu nungtigi puraga ojana class torikandaने supply to bakangu humle ngasai de kupsu loi chalo rabane asina ne kupsu di phangaudrabo ja kobi khak sai ba hai kanano ne haisibo kanano ne haisibo tu sigi bench ta phami jingse moina porok pangak ta ne oja makha da kobi managa tari tu sir yengum ta tu Tebanda kupsul oi tare moi bench te yung. Hey. Hakulo. Lekulo. Hai. Kadai. Noi na kupsul sai hai se. Kadai. Ai, kubi mena ga yam tai ne. Sira noi sai se. School class manung sinal trabadi. Masi sabag inform letter bro. Noi da sano hai bidi natte dana. Ai noi da sano hai bidi natte dana. Hey, matam haibam le. Hey, hakulo. Lepo. Hey, noi ne. Piro silo di mo mapan leko dam. Hey, nokano. Kai no nang noi da. Chalo, mapan chalo. Chalo.
ꯅꯨꯡꯉꯥꯏꯖꯩ ꯕ꯭ꯔꯣꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤ ꯐꯕꯤꯅꯤ ꯕ꯭ꯔꯣꯒꯤ ꯃꯈꯥꯗ ꯂꯩꯔꯒ ꯁ꯭ꯀꯨꯜꯁꯤꯗ ꯅꯩꯅꯤꯡꯕ ꯃꯤ ꯈꯔ ꯂꯩ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯄꯥꯝꯃꯒꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯊꯨꯡꯍꯟꯕ ꯇꯥꯕꯅꯦ ꯅꯪꯅ ꯅꯩꯒꯦ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯍꯟꯕ ꯇꯥꯕ ꯕ꯭ꯔꯣꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯕ꯭ꯔꯣꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯀꯣꯏ ꯁꯛꯇꯥꯗꯨꯒ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯤꯗ ꯍꯥꯏ ꯁ꯭ꯋꯤꯠ ꯕ꯭ꯔꯣ ꯍꯥꯏ ꯃꯐꯝ ꯑꯁꯤꯛꯄꯁꯤꯗ ꯀꯔꯤ ꯀ꯭ꯂꯥꯁ ꯂꯧꯕꯤꯔꯝꯃꯤꯅꯣ ꯑꯔꯨꯕ ꯋꯥꯔꯤꯅꯤ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯆꯠꯂꯣ 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 ꯚꯥꯏ ꯍꯥꯏ ꯃꯁꯛꯁꯤꯒ ꯏꯔꯤ ꯍꯦꯜꯂꯤꯈꯩ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯌꯨ ꯌꯥꯔꯦ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯟꯒꯅꯤ ꯂꯥꯏꯔꯕ ꯁꯃꯟ ꯃꯥꯟꯕ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯉꯝꯃꯤꯗ ꯕ꯭ꯔꯣ ꯌꯥꯝ ꯄꯥꯡꯗꯕ ꯑꯣꯏꯅ ꯎꯔꯛꯀꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯑꯋꯥꯡꯕꯤꯗꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯑꯋꯥꯡꯕ ꯍꯥꯏꯁꯦ ꯑꯣ ꯁꯨꯗ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨ ꯐꯨꯖꯦ ꯍꯥꯏꯔꯣ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯁꯤ ꯐꯨꯕꯗ ꯍꯥꯏ ꯂꯩ ꯑꯣ ꯕ꯭ꯔꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯕ꯭ꯔꯣꯅ ꯈꯣꯏꯗꯥꯔꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯨꯒꯦ ꯍꯥꯏ ꯉꯥꯏꯈꯣ ꯌꯥꯝ ꯇꯞꯅ ꯏꯪꯅ ꯍꯥꯏꯒꯗꯕ ꯆꯣꯞꯄꯗꯤ ꯀꯅꯥꯅꯣ ꯆꯣꯞꯇꯣꯏꯁꯦ ꯆꯣꯞꯄ ꯌꯥꯕ ꯆꯍꯤ ꯃꯇꯥꯡ ꯅꯠꯇꯦ ꯍꯦꯛ ꯌꯥꯕꯗ ꯁ꯭ꯀꯨꯜꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯕ꯭ꯔꯣꯅ ꯁꯞꯄꯣꯔꯠ ꯑꯩ ꯂꯩꯔꯤꯌꯦ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯠ ꯐꯥꯎꯟꯗꯔꯅ ꯁꯞꯄꯣꯔꯠ ꯅꯠꯇꯦ ꯅꯪ ꯑꯄꯥꯝꯕ ꯌꯥꯏꯌꯦꯕ ꯈꯪꯉꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯍꯥꯏꯔꯨꯅꯤ ꯕ꯭ꯔꯣ ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯍꯩ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨ ꯍꯩ ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯝꯗꯣꯏꯅꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯗꯕꯅꯤ ꯕ꯭ꯔꯣ ꯀꯩꯗꯧꯔꯤꯔꯣꯀꯦ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯁꯨꯝ ꯍꯥꯏ ꯌꯥꯕꯗꯨꯕꯨ ꯇꯣꯉꯥꯟꯅ ꯑꯩ ꯀꯧꯊꯣꯔꯛꯏꯁꯤꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯔ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯕꯤꯒꯦ ꯇꯧꯕꯥꯟꯗ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯀꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣꯅꯦ ꯍꯥꯏꯔꯛꯑꯣ ꯅꯪ ꯍꯧꯖꯤꯛꯇꯤꯀꯣ ꯀꯣꯏꯕ ꯂꯥꯡꯕ ꯊꯤ ꯅꯨꯡꯉꯥꯏꯔꯗꯝꯅꯤ ꯁ꯭ꯀꯨꯜꯁꯤꯗꯅꯦ ꯆꯍꯤ 35 ꯍꯦꯟꯅ ꯂꯩꯔꯛꯑꯕ ꯃꯤꯁꯛ ꯑꯃꯅꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯦꯗ ꯑꯩꯉꯣꯟꯗꯀꯣ ꯉꯥꯅꯨ ꯑꯃꯗꯤ ꯀꯣꯡꯕ ꯌꯥꯕꯅꯦꯍꯦ ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯣ ꯍꯥꯏꯔꯛꯑꯣꯅꯦ ꯀꯣꯏꯊꯣꯛꯂꯣꯏꯗꯣꯏ ꯁꯔꯨꯛ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯂꯦꯝꯕꯗꯣ ꯑꯗꯨꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯦ ꯑꯩꯅꯅꯦ ꯃꯉꯣꯟꯗꯅꯦ ꯑꯁ ꯑꯗꯨꯗꯤ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯅꯒꯦ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯦ ꯌꯥꯅꯤꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯐꯥꯛ ꯂꯥꯎ ꯆꯠꯂꯒ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯒꯦꯀோ ꯑꯗꯣ ꯅꯪ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏ ꯌꯥꯍꯧꯔꯣꯀꯣ ꯑꯩ ꯌꯥꯔꯦꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯗꯝꯅꯤ ꯅꯔꯥꯏꯕꯛ ꯊꯤ ꯐꯔꯕꯅꯦ ꯀꯥꯏꯗꯩꯅꯣ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯗꯝꯅꯤ ꯀꯣꯏꯗꯦ ꯍꯥꯏꯈ꯭ꯔꯗꯝꯅꯤ ꯌꯥꯔꯦꯅ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣꯃꯦ ꯄꯥꯈꯨꯝꯅꯁꯦ ꯍꯥꯏꯔꯨꯁꯨ ꯃꯉꯣꯟꯗ ꯀꯩꯅꯣ ꯇꯣꯏꯗꯨꯕꯣ ꯅꯪ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤꯀꯣ ꯅꯪ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯊꯥꯔꯕꯅꯦ ꯑꯩꯁꯤ ꯅꯨꯄꯥꯅꯦ ꯈꯜꯂꯣꯅꯦ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥꯅꯦ ꯈꯜꯂꯣꯅꯦ ꯅꯪ ꯋꯥꯈꯜꯗꯨꯗ ꯁꯤ ꯋꯥꯈꯜꯁꯦ ꯅꯨꯄꯥꯅꯦ ꯈꯜꯂꯣꯕ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯥ ꯇꯣꯏꯁꯤꯕꯣ ꯌꯥꯗꯦꯒ ꯌꯥꯗꯦ ꯍꯥꯏ ꯂꯣꯏꯔꯦ ꯅꯠꯇꯦ ꯀꯅꯥꯅ ꯀꯤꯟꯅ ꯑꯗꯨꯃꯥꯏꯅ ꯊꯤꯡꯅꯕ꯭ꯔꯕ ꯑꯃꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯃꯥꯏꯅ ꯏꯁꯥꯃꯛꯇꯒꯤ ꯄꯥꯝꯃꯗꯤꯅꯦ ꯍꯥꯏꯔꯣ ꯁꯨꯝ ꯈꯨꯗꯛꯇ ꯂꯥꯛꯀꯦ ꯅꯪ ꯌꯥꯗꯤ ꯌꯥꯏꯍꯦ ꯑꯁ ꯁꯛꯇꯅ ꯕꯂꯥ ꯀꯤꯟꯗꯅ ꯁꯨꯔ
ꯁꯛꯁꯤꯒ ꯕ꯭ꯔꯣ ꯑꯁꯤ ꯇꯣ ꯑꯁꯤ ꯂꯧꯔꯣꯅꯣꯕ ꯅꯪꯀꯣ ꯆꯥꯛꯇꯒ ꯍꯨ ꯍꯥꯞꯆꯜꯂꯝꯗꯅꯅꯦ ꯊꯨꯅ ꯁꯤꯅꯤꯕ ꯅꯪ ꯕ꯭ꯔꯣꯁꯦ ꯈꯤꯇꯪ ꯀꯨꯏꯅꯗꯤ ꯎꯖꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯂꯧꯔꯗꯤꯀꯣ ꯕ꯭ꯔꯣ ꯁꯨꯛꯎ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯕ꯭ꯔꯣ ꯍꯥꯟꯅ ꯁꯤꯅꯤ ꯆꯥꯛꯇꯒ ꯍꯨ ꯍꯥꯞꯆꯜꯂꯝꯗꯅꯀꯣ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯕ꯭ꯔꯣ ꯍꯣꯏꯁꯨ ꯎ ꯐꯪꯉꯣꯏ ꯅꯣꯡꯃꯒꯤꯅꯦ ꯀꯤꯟ 4-5 ꯑꯗꯨ ꯃꯊꯛꯇ ꯀꯣꯂꯤꯛ ꯐꯦꯡꯕ ꯑꯉꯥꯡꯁꯨ ꯅꯥꯡꯒꯟꯗ ꯄꯨꯔꯛꯀꯗꯣꯏꯅꯦ ꯕ꯭ꯔꯣ ꯂꯧꯔꯨꯅꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨ ꯅꯨꯄꯤꯗꯣ ꯊꯥꯗꯣ ꯃꯥꯏ ꯋꯥꯈꯜ ꯑꯩꯅ ꯄꯥꯝꯈ꯭ꯔꯗꯤ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯆꯤꯜꯁꯤꯅꯅꯦ ꯍꯥꯏꯒꯦ ꯃꯥꯅ ꯌꯥꯗꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯅꯦ ꯃꯥꯏ ꯋꯥꯈꯜ ꯊꯥꯗꯣꯛꯈ꯭ꯔꯣ ꯕ꯭ꯔꯣ ꯆꯍꯤꯁꯨ ꯑꯩꯉꯣꯟꯗꯒꯤ ꯎꯗꯒꯤ ꯍꯜꯂꯤꯕ ꯏꯄꯥꯒꯨꯝꯂꯕ ꯅꯪꯅ ꯔꯣꯀꯤꯗ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ? ꯑꯩ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯁꯦ? ꯕ꯭ꯔꯣ ꯅꯪ ꯉꯁꯥꯏ ꯀꯩꯝꯇ ꯍꯥꯏꯒꯗꯕ꯭ꯔꯣ? ꯀꯩꯝ ꯍꯥꯏꯗꯦ ꯀꯩꯅꯣ? ꯀꯩ ꯍꯥꯏꯖꯜꯂꯒꯦ ꯃꯥꯅ? ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯣ? ꯑꯩꯁꯨ ꯕ꯭ꯔꯣꯒ ꯆꯞ ꯃꯥꯟꯅꯩꯌꯦ. ꯅꯪ ꯑꯩ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯒ ꯕ꯭ꯔꯣꯅ ꯈꯜꯂꯤ ꯋꯥꯈꯜꯗꯨꯕꯨ ꯀꯩꯅꯣ? ꯌꯦꯡꯉꯨꯅꯦ, ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯕ꯭ꯔꯣꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯕꯅꯦ. ꯀꯩꯅꯣꯕ ꯕ꯭ꯔꯣꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ, ꯄꯥꯝꯃꯤ, ꯀꯣꯏꯒꯦ ꯍꯥꯏꯔꯛꯏꯗꯨꯕꯨ ꯀꯩꯝ ꯈꯟꯊꯕ ꯉꯝꯗ꯭ꯔꯕ ꯕ꯭ꯔꯣꯒꯤ ꯀꯣꯛꯇꯣ? ꯀꯩꯝ ꯍꯥꯏꯗꯦ. ꯅꯪ ꯋꯥꯏꯗꯨꯕꯨ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜ. ꯍꯥꯏꯗꯤꯌꯦ. 하이브랜이 나온다. 하이디. 브로는 하이디. 하이디. 무슨 하이디 하이절래. 무슨 브로는 하이디. 하이오나 하이두디. 까이는 하이죠 하이디. 미시버야 뭐 빵당아. 브로는 하이드 브라이샤. 겜타 하이디. 마나 빵아이디 하이절래. 브로 하이디 미. 너나 까나나 하이르기. 아이디 하이보이 칸바. 아이디 하이절래. 브로 하이기다 브라이샤. ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯑꯩꯗꯤ ꯍꯥꯏꯒꯤꯕꯣꯏ ꯈꯟꯕ. ꯍꯣꯏ, ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯑꯕ ꯁꯤꯔꯦ ꯈꯪꯉꯣ. ꯕ꯭ꯔꯣ, ꯄꯦꯜꯂꯣꯀꯣ ꯅꯪ. ꯀꯤꯜ ꯑꯃꯨꯛ ꯆꯥ, ꯈꯨꯄꯥ ꯑꯃꯨꯛ ꯆꯥ. ꯑꯁ, ꯁ꯭ꯀꯨꯜꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯅꯣꯡꯃꯩ ꯁꯨꯝ ꯋꯥꯁꯜꯂꯛꯑꯦ. ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯅꯤꯗꯣ ꯑꯗꯨꯅ ꯅꯪ ꯔꯤꯞꯁꯇꯥꯅ ꯍꯥꯏꯕꯤꯌꯣꯌꯦ. ꯀꯔꯤ? ꯑꯪꯀꯜ ꯑꯅꯤꯗꯣ? ꯃꯗꯨ ꯐꯨ ꯍꯥꯏꯗꯤ ꯐꯨꯅꯤꯍꯦ. ꯃꯤꯠꯁꯦ ꯄꯥ ꯅꯥꯔꯦꯕ. ꯀꯥꯏꯗꯣꯏꯅꯣꯍꯦ, ꯃꯣꯏꯒ ꯃꯥꯟꯅ ꯌꯥꯄꯣꯠꯇꯦ. ꯀꯥꯏꯗꯩ ꯃꯣꯏꯗꯤ ꯂꯤꯔꯕꯅꯦ. ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯇꯝꯃꯛꯑꯕꯅꯤ ꯀꯩꯅꯣ ꯁ꯭ꯀꯨꯜꯁꯤꯗ. ꯆꯍꯤ 35 ꯁꯨꯔꯕꯅꯦ. ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯇꯝꯃꯛꯑꯕꯅꯤ ꯃꯣꯏꯗꯤ. ꯑꯩꯗꯤ ꯑꯁ ꯏꯄꯥꯗꯧꯅꯕꯨ ꯈꯜꯂꯦꯗ ꯃꯣꯏꯁꯤꯗꯤ. ꯀꯗꯥꯏꯗꯒꯤ ꯁꯛꯁꯤꯡꯗꯨꯒ ꯃꯣꯏꯅ ꯀꯣꯏꯒꯦ ꯍꯥꯏꯒꯦꯔꯥ ꯄꯥꯝꯒꯦ ꯍꯥꯏꯒꯦꯔꯥ. ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯖꯅꯨ, ꯀꯩꯝ ꯈꯟꯗ꯭ꯔꯦ. ꯑꯩꯈꯣꯏ ꯕꯥꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨ ꯌꯥꯗꯦ. ꯃꯣꯏꯗꯣ ꯃꯤ ꯏꯁꯇꯕ ꯃꯥꯜꯂꯦ. ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ. ꯁꯥꯎꯒꯟꯈ꯭ꯔꯦꯍꯦ ꯅꯪꯁꯨ. ꯀꯥꯎꯏꯅꯦ. ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯅꯦ. ꯑꯩ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ. ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯂꯩꯌꯦꯕ. ꯅꯕꯥꯏ ꯀꯛ ꯁꯥꯟꯅꯒꯦ ꯍꯥꯏꯔꯣ? ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯎꯍꯟꯗꯦ. ꯀꯟꯐ꯭ꯔꯦꯟꯁ ꯄꯤꯔꯛꯀꯦꯗ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯏꯕꯥꯅꯤ ꯍꯥꯟꯅ ꯁꯥꯟꯅꯗꯕ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩꯌꯦꯕ. ꯑꯗꯣ ꯑꯃꯨꯛ ꯂꯥꯟꯅ ꯈꯜꯂꯦꯕꯅꯤꯅ ꯑꯃꯨꯛ. ꯂꯥꯟꯅꯕꯨꯗꯤ ꯈꯟꯗꯦꯕ. ꯑꯗꯣ ꯑꯩ ꯈꯔ ꯌꯥꯎꯍꯟꯕꯗꯤ ꯐꯕꯅꯤ. ꯑꯁ ꯌꯥꯎꯍꯟꯒꯦ ꯀꯩꯗꯧꯔꯒꯦ? ꯅꯪꯗꯤ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯂꯩ. ꯅꯁꯛꯇꯨꯒ ꯏꯃꯣꯟ ꯃꯣꯟꯒꯩ. Rosita 1, Rosita 2, Rosita 3.
ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯍꯛꯆꯥꯡꯁꯦ ꯈꯔ ꯁꯥꯟꯅꯩꯉꯩꯁꯤꯗ ꯄꯨꯛꯁꯦ ꯈꯤꯇ ꯍꯟꯊꯒꯦ ꯇꯧꯕꯁꯤꯗ ꯑꯃꯃꯨꯛ ꯇꯧꯁꯟ ꯍꯜꯂꯣ ꯈꯨꯏꯃꯣ ꯀꯩꯗꯧꯔꯦ ꯑꯩ ꯃꯇꯝꯁꯦ ꯉꯥꯏ ꯉꯝꯃꯛꯇ꯭ꯔꯦꯗ ꯁꯠ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯑꯃ ꯌꯥꯅꯕꯅ ꯅꯨꯄꯥ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯁꯦ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯅꯪ ꯉꯥꯎꯔꯕꯕ ꯅꯪ ꯅꯨꯄꯥꯔꯕ ꯍꯦ ꯅꯪ ꯅꯊꯣ ꯅꯠꯇꯦꯗꯣ ꯅꯪ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯁꯤ ꯑꯁꯦꯡꯕ ꯍꯥꯏꯔꯣꯁꯦ ꯅꯨꯄꯥ ꯀꯌꯥꯅꯣ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯣꯏ ꯉꯥꯡꯅꯕꯤꯒꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤꯅꯦ ꯃꯁꯛꯒꯥꯏꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤꯍꯦ ꯊꯥꯕꯗ ꯁꯦ ꯑꯩ ꯍꯥꯏꯕꯤꯔꯛꯀꯦꯁꯦ ꯁꯦ ꯏꯔꯥꯏ ꯂꯥꯏꯕꯤꯗꯅꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯃꯥꯅ ꯌꯥꯏ ꯌꯥꯗꯦꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ ꯃꯥꯅꯅꯦ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯅꯤꯕ ꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯁꯨꯝ ꯌꯥꯔꯕꯅꯤꯀꯣ ꯐꯔꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯍꯥꯏꯗꯣ ꯑꯩ ꯑꯝꯇ ꯍꯥꯏꯔꯒꯦ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯪꯁꯨꯅꯦ ꯍꯧꯖꯤꯛꯀꯤ ꯃꯁꯛꯒꯥꯏ ꯀꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯀꯥꯏꯗꯣꯏꯁꯦ ꯅꯃꯥꯏ ꯑꯄꯪꯕꯗꯨꯗ ꯍꯥꯏꯔꯒꯦꯀꯣ ꯑꯗꯨꯗꯤ ꯊꯝꯃꯦ ꯇꯥꯟꯖꯥꯁꯤꯅ ꯃꯁꯤ Rosita 1, Rosita 2, Rosita 3. Kanano mo? Hello? Kaidoorige? Kon phengiye. Ngasidi kay mithen saraba? Kay chani, larabanina. Nganu thonge. Is, nganu thonga ahawba saraga ai kauktabnine. Nabu diam phatu kagino ba? Mathang thongbado ina harage. Handakidi nang hawdre. Ngasije ai nongonda sum kaino mahajira khalamiba. Numisi am phaiba ngasije. Sangonjene. Numit pharingaijida hayoge tawni nongonda. Hayo kaidoroge, kaidobi sauduino. Kasum nateda. Nang saudi saurokanu ko. Aina ne. Aina ne. Nang janu shiba. Ay sunang yam nungsina. Adubu wane na. Aseng mo raji ba? Aseng bani kaino. Ha? Aseng ba ito? Aseng bani kaino. Ado, nang kay saninge. Nang saning bam lege ne. Hay soy lege ba? Ay saning balebi ge haro nang giza. Harage du de. Haro ke droge. Mimi singjudo. How bom janinge. Mimi singjo. As adudi mimi do box am lerege. Masanju kai su loi poroge adudi. Akhoi na subudi janing diye. Mini leraki mimi singju. Natragana thangmai bangi mimi singju. Ani marung sida ma hekte yare. As nan saringa bu kaino ne. Hayeng ta leroge. Adudi thamagi ko.
ꯑꯩ ꯀꯣꯟ ꯐꯦꯡꯉꯤꯕ ꯑꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯐꯖꯩ ꯐꯦꯡꯗꯣꯛꯑꯣꯀꯣ ꯍꯌꯦꯡ ꯃꯤꯁꯤꯡꯁꯨ ꯂꯩꯔꯒꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯌꯦꯁ ꯈꯣꯏꯃꯣ ꯑꯥꯎ ꯈꯣꯏꯃꯣ ꯀꯩꯅꯣ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯁꯨꯝ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯁ꯭ꯀꯨꯜꯗꯣ ꯉꯁꯤ ꯂꯦꯞꯄꯁꯦ ꯑꯁ ꯀꯩ ꯌꯥꯔꯣꯍꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯉꯥꯡꯗꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯔꯨꯕ ꯊꯕꯛꯅꯤ ꯁꯤ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤ ꯀꯩꯗꯧꯔꯒꯦ ꯁ꯭ꯀꯨꯜ ꯂꯦꯞꯇꯣꯏꯁꯦ ꯀꯩꯒꯤꯅꯣꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯗꯣ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯔꯣ ꯄꯣꯔꯣꯝꯄꯥꯠꯀꯤꯅꯦ ꯃꯦꯔꯤ ꯂꯩꯀꯤ ꯁꯤꯡꯖꯨꯗꯣ ꯑꯝꯇ ꯂꯩꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣꯕ ꯀꯔꯤ ꯁꯤꯡꯖꯨꯒꯤꯕ ꯖꯣꯏ ꯁꯦꯛꯇꯥꯗ ꯁꯤ ꯏꯕꯣ ꯅꯨꯡꯁꯤꯒꯤ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯂꯩꯁꯤꯕꯨ ꯄꯣꯔꯣꯝꯄꯥꯠꯇ ꯑꯃꯨꯛ ꯂꯝ ꯂꯥꯞꯅ ꯆꯠꯇꯦ ꯁꯛꯄꯨꯗꯤ ꯁꯤꯗꯤ ꯁꯨꯝ ꯆꯥ ꯂꯩꯔꯦ ꯑꯗꯨꯒꯤ ꯆꯥꯅꯤꯡꯗꯦ ꯑꯗꯨꯒꯤꯅꯦ ꯂꯩꯔꯤꯁꯦ ꯍꯥꯏꯁꯦ ꯁꯤꯌꯥ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯅꯠꯇꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯗꯨꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯅꯨꯡꯖꯨꯗꯣ ꯍꯩꯅꯗꯦꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯅꯠꯇꯦꯍꯦ ꯃꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯒꯤ ꯀꯩ ꯂꯝꯗꯩ ꯅꯨꯄꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯏꯁꯤꯅ ꯃꯁꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦꯍꯦ ꯑꯣ ꯅꯪ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯥꯟꯁ ꯑꯃꯗꯤ ꯃꯥꯡꯉꯕꯅꯤꯅ ꯅꯪ ꯔꯨꯁꯤꯇꯥꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯀꯩ ꯆꯠꯁꯦꯕ ꯅꯪ ꯒꯥꯔꯤꯗꯤ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯂꯕꯅꯤꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯒꯥꯔꯤ ꯑꯝꯇ ꯌꯥꯎꯗꯦ ꯁꯤ ꯅꯪ ꯒꯥꯔꯤ ꯂꯩꯁꯤꯗꯤ ꯁꯤ ꯆꯠꯂꯁꯦ ꯒꯥꯔꯤꯁꯨ ꯌꯥꯎꯔꯛꯇꯕ ꯑꯩ ꯒꯥꯔꯤꯁꯦ ꯁꯣꯝ ꯐꯨꯇ꯭ꯔꯣ ꯆꯣꯠ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯩꯈꯣꯏ ꯕꯥꯅ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯗꯅ ꯌꯥꯔꯦ ꯊꯧꯅꯕꯅꯦ ꯒꯥꯔꯤꯁꯦ ꯑꯩ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯌꯥꯔꯦ ꯅꯨꯄꯥꯅꯕꯨ ꯌꯥꯔꯦ ꯈꯣꯏꯃꯨ ꯌꯥꯔꯦ ꯈꯣꯏꯃꯨꯁꯤꯗꯤ ꯌꯥꯔꯦ ꯁꯨꯝ ꯐꯖ ꯂꯩꯔꯝꯃꯤꯁꯦ ꯂꯥꯛꯑꯣꯁꯦ ꯍꯣꯏꯗ ꯊꯧꯔꯛꯑꯣꯁꯦ ꯀꯩꯅꯕꯨ ꯃꯌꯦꯡ ꯃꯥꯡꯉꯦꯕ꯭ꯔꯣ ꯑꯗꯣ ꯔꯣꯁꯤꯇꯥꯗꯣ ꯀꯥꯎꯅꯤꯀꯣ ꯅꯪ ꯃꯤꯃꯤ ꯁꯤꯡꯖꯨ ꯀꯥꯏꯅ ꯔꯣꯁꯤꯇꯥꯒꯤꯗꯃꯛꯅꯤꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯠꯂꯣꯅꯦ ꯌꯥꯕꯣ ꯅꯆꯦꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ ꯑꯁ ꯆꯠꯂꯣꯍꯦ ꯅꯆꯦ ꯀꯥꯏꯅ ꯀ꯭ꯂꯥꯁ ꯑꯃꯈꯛꯇ ꯇꯝꯃꯤꯟꯅꯔꯒ ꯅꯣꯏ ꯅꯆꯦꯗꯣ ꯑꯩꯒ ꯍꯥꯟꯅ ꯊꯥꯏꯅ ꯁꯤꯡꯖꯨ ꯌꯥꯝ ꯆꯥꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯈꯟꯇꯣꯛꯑꯣ ꯅꯪꯒ ꯍꯦꯛ ꯐꯝꯃꯤꯟꯅꯕ 11ꯒ ꯀꯨꯝꯕ ꯃꯥꯂꯦꯝꯗꯣ ꯑꯗꯣ ꯑꯩꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯝꯇ ꯀꯨꯝꯃꯤꯟꯅꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯨ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒ ꯑꯃꯨꯛ ꯀꯨꯝꯈꯤꯗꯣꯔꯤꯕ ꯍꯥꯏꯁꯦ ꯑꯁ ꯀꯔꯤꯅꯣ ꯆꯥꯟꯅꯒꯗ꯭ꯔꯣ ꯁꯛꯇꯨꯒ ꯀꯔꯤꯅꯣ ꯇꯧꯗꯣꯏꯗꯨꯕꯣ ꯀꯨꯝꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯒ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯨꯝꯃꯤꯟꯅꯔꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯍꯦꯟꯅ ꯀ꯭ꯂꯣꯖ ꯑꯣꯏꯁꯤꯜꯂꯛꯑꯅꯤ ꯍꯦꯟꯅꯁꯨ ꯀ꯭ꯂꯣꯖ ꯑꯣꯏꯁꯤꯜꯂꯛꯑꯗꯤ ꯃꯈꯥ ꯇꯥꯔꯛꯈꯣ ꯍꯥꯏꯔꯣ ꯏꯁ ꯑꯩ ꯈꯪꯉꯦ ꯅꯪꯒꯤꯗꯣ ꯊꯃꯣꯏ ꯃꯍꯤ ꯂꯥꯡꯉꯛꯄ ꯃꯥꯜꯂꯤꯗ ꯏꯁ ꯅꯪꯗꯤ ꯌꯥꯝ ꯈꯪꯒꯜꯂꯤꯅ ꯑꯗꯨꯅꯦ ꯁ꯭ꯃꯥꯔꯠ ꯕꯣꯏ ꯍꯥꯏꯁꯦ ꯐꯔꯦ ꯅꯪꯒꯤꯁꯦ ꯑꯩ ꯌꯥꯝ ꯇꯦꯟꯖꯤꯟꯕꯤꯔꯒꯦ ꯑꯩ ꯅꯪ ꯃꯥꯏ ꯃꯅꯥꯛꯇ ꯄꯨꯔꯒꯦ ꯑꯁ ꯑꯗꯨꯒ ꯅꯪ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣꯀꯣ ꯌꯥꯔꯦꯗꯅ ꯍꯦ ꯑꯗꯨꯗꯤ ꯉꯝꯃꯣꯏꯍꯦ ꯉꯝꯗꯕꯒꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯁꯦ ꯑꯁ ꯀꯔꯤꯅꯣꯍꯦ ꯀ꯭ꯂꯥꯁ ꯑꯝꯇꯗ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯁꯨ ꯇꯤꯟꯅꯩ ꯍꯥꯏꯔꯒ ꯑꯁ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯥꯏ ꯃꯅꯥꯛꯇ ꯄꯨꯕꯤꯔꯒꯦ ꯑꯗꯨꯒ ꯊꯝꯕꯤꯔꯝꯃꯒꯦꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ ꯃꯥꯏ ꯃꯅꯥꯛ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯐꯕ ꯊꯕꯛꯅꯦ ꯍꯣꯠꯅꯁꯟꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯩꯅ ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯍꯩꯅꯦꯅ ꯇꯧꯔꯤꯁꯦ ꯀꯅꯥꯝꯇꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯥꯂꯦꯝ ꯅꯪ ꯉꯁꯥꯏꯗꯤ ꯀꯣꯏꯊꯤ ꯊꯤꯔꯨꯔꯤꯅꯤ ꯑꯁ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯅ ꯁꯤ ꯃꯥꯏ ꯇꯝꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯁꯥꯟꯅꯖꯦꯅ ꯏꯇꯥꯎ ꯑꯩ ꯀꯥꯎꯏ ꯑꯩ ꯅꯣꯠꯁ ꯈꯔ ꯁꯤꯟꯒꯗꯕ ꯂꯩꯕꯅꯦꯕꯀꯣ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯃꯥꯂꯦꯝ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯥꯂꯦꯝ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯅꯪ ꯁꯨꯝ ꯂꯦꯞ ꯂꯩꯗꯨꯕꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯐꯝꯁꯦ ꯑꯗꯣ ꯃꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯅꯪꯒ ꯈꯔ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯑꯗꯣ ꯁꯦꯜ ꯊꯨꯝꯅ ꯀꯌꯥ ꯆꯪꯗꯣꯏꯅꯣ
ꯑꯁ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ ꯌꯥꯝꯅꯕꯨꯗꯤ ꯆꯪꯉꯣꯏꯗ ꯑꯁ ꯄꯨꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯥꯂꯦꯝ ꯏꯆꯦꯒ ꯅꯣꯏꯅꯤ ꯋꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯩ ꯋꯥꯁꯔꯨꯝꯐꯧꯇ ꯆꯪꯉꯨꯒꯦꯕ ꯐꯖꯅ ꯁꯥꯟꯅꯔꯝꯃꯨꯀꯣ ꯃꯥꯏꯗꯣ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯑꯦꯜꯕꯝꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯦꯜꯅ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯍꯟꯁꯦ ꯍꯦꯔꯣꯗꯣ ꯍꯦꯔꯣꯏꯟꯒ ꯄꯠꯇꯈꯩ ꯅꯨꯡꯁꯤꯅꯍꯟꯁꯦ ꯑꯣ ꯑꯗꯨꯕꯨꯗꯤ ꯌꯥꯅꯤꯗ ꯑꯗꯣ ꯅꯪꯒꯤ ꯍꯥꯏꯠꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯒꯦ 5.3 ꯑꯣ ꯑꯗꯨꯗꯤ ꯌꯥꯔꯅꯤ ꯑꯗꯨꯝ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯀꯩꯀꯥ ꯈꯔ ꯑꯗꯨꯝ ꯇꯣꯡꯉꯒ ꯑꯗꯨꯝ ꯆꯞ ꯆꯥꯔꯅꯤꯗ ꯅꯪꯒꯤꯗꯤ ꯍꯦꯔꯣꯒ ꯍꯦꯔꯣꯏꯟꯒꯗꯣ ꯃꯈꯨꯠꯀ ꯁꯝꯅꯔꯒꯅꯦ ꯀꯣꯏꯆꯦꯟꯒ ꯆꯦꯟꯕ ꯑꯗꯨꯗꯒꯤꯗꯤ ꯕꯥꯏꯛꯇꯒ ꯇꯣꯡꯉꯒ ꯃꯊꯛꯇꯒꯤꯒ ꯅꯝꯕꯗꯣ ꯑꯗꯨꯁꯨ ꯌꯥꯎꯍꯟꯁꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯕꯣꯟ ꯗꯥꯟꯁꯀ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯈꯪꯗꯦꯗ ꯄꯠꯇꯈꯩ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯍꯦꯔꯣꯗꯣ 3 ꯁꯨꯍꯟꯁꯤꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯦꯔꯣ ꯑꯃꯐꯧꯗ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ 2 ꯐꯧꯗ ꯌꯥꯏ ꯑꯁ 3ꯗꯤ ꯋꯥꯅꯤꯗ ꯐꯔꯛ ꯇꯥꯅꯤꯗ ꯅꯪꯒꯤꯗꯨꯗꯤ ꯑꯁ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯣ ꯅꯪꯅ ꯃꯦꯜ ꯑꯣꯏꯔꯣꯕ ꯑꯗꯨꯒ 2 ꯑꯃꯒ ꯍꯥꯞꯁꯦꯕ ꯑꯩꯗꯤ ꯍꯦꯔꯣ ꯑꯃꯇꯪꯒ ꯀꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯧꯕ ꯃꯥꯟꯗꯕ ꯉꯁꯥꯏꯒꯤ ꯕꯥꯏꯛꯇꯒ ꯇꯣꯡꯗꯣꯏꯗꯣ ꯈꯨꯠꯀ ꯁꯝꯅꯔꯒ ꯆꯦꯟꯗꯣꯏꯗꯣ ꯑꯗꯣ ꯅꯪ ꯑꯣꯏꯌꯣꯕ 2 ꯑꯃꯗꯨꯗꯤ ꯁꯥꯏꯗꯇ ꯁꯨꯝ ꯍꯥꯞꯁꯦꯕ ꯍꯦꯔꯣꯗꯨꯕꯨꯗꯤ ꯅꯪ ꯑꯣꯏꯌꯣꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯤꯡꯖꯨ ꯌꯣꯜꯍꯜꯂꯒꯦ ꯇꯨ ꯁꯤ ꯎꯔꯕꯁꯦ ꯃꯇꯣꯟꯗ ꯃꯤꯅ ꯁꯤꯡꯖꯨꯁꯦ ꯑꯗꯨꯝ ꯌꯣꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯏꯆꯥꯒꯤ ꯋꯥꯠꯂꯤꯌꯦ ꯋꯥꯠꯂꯤ ꯌꯥꯝ ꯋꯥꯠꯂꯤ ꯂꯧꯕꯤꯔꯨꯔꯣ ꯏꯆꯥ ꯅꯨꯄꯥ ꯂꯩꯁꯤ ꯍꯥ ꯇꯣꯠꯄ ꯇꯣꯠꯂꯣ ꯏꯆꯥꯅ ꯇꯣꯠꯇꯣꯏ ꯇꯣꯠꯅꯕ ꯒꯨꯔꯨꯞꯀꯗꯪ ꯍꯥꯞꯆꯜꯂꯣ 이마 싱주 플레이는 따. 아니 셋이 자도이라 ꯍꯣꯏ ꯁꯤ ꯆꯥꯗꯣꯏꯅꯦ ꯑꯅꯤꯃꯛ ꯄꯦꯛ ꯇꯧꯕꯤꯔꯣ ꯑꯅꯤꯃ ꯇꯧꯔꯒꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥꯏꯕꯤ ꯑꯃꯒꯤꯀꯣ ꯄꯦꯄꯔ ꯄ꯭ꯂꯦꯠꯇ ꯂꯩꯕꯗ ꯃꯥꯏꯁꯦ ꯄꯩꯁꯥ ꯐꯅꯌꯥꯝꯗꯤ ꯁꯣꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ 하오니세 싱주제 하오라 하오이 에이 하이라 하오보네나 미시 마밍 바짝 하이네 마마 싱주 싱주 마사니 하이제 까나노 낭기 미두보 그래 강네 오 अदो अगी रोसिता दो सोहेन गनुको हाय केदरुके अस आरामदाय नमदने सुंकांद्रेबा होरेन लगबदो कोई पाबुंग फुरा खंगदि खंगिदे केदरुके आइजु मत मांगे नत्रो नन रोसिता हाबिदुजे एरा माय पाम फुबु फुरिन फुजाजन 아유. 항또 찜마 주니니. 마마 싱주지디 가오도가 하빈. 아니지기 오래 싱주 원래는 떠오르죠 그이 누시나 미미 싱주네 에 ngana 아니 chani 자니 haibdo 하이버게 hoi thank you 낭디 까지 가데 레우리베시디
ꯅꯪꯅ ꯍꯥꯏꯕꯗꯣ ꯄꯣꯔꯣꯝꯄꯥꯠꯀꯤ ꯃꯦꯔꯤ ꯂꯩꯀꯤꯗꯣ ꯅꯪꯗꯤ ꯊꯣꯏꯅꯒ ꯁ꯭ꯀꯨꯜ ꯂꯥꯛꯇꯒꯩ ꯁꯤ ꯂꯩꯔꯨꯔꯤꯕ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯆꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯀ꯭ꯂꯥꯁꯇꯨꯗ ꯃꯈꯣꯡ ꯊꯣꯡ ꯍꯦꯛꯇ ꯂꯥꯛꯀꯗ꯭ꯔꯣ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯆꯠꯂ ꯆꯥꯎꯔꯁꯦ ꯆꯥꯎꯁꯤ ꯂꯥꯛꯑꯣ ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏ ꯑꯥꯗꯩꯁꯨ ꯆꯥꯔꯛꯑꯦ ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ ꯄꯦꯟꯅ ꯌꯥꯔꯗ꯭ꯔꯅꯦ ꯌꯥꯔꯅꯤ ꯑꯣꯛꯇ꯭ꯔꯁꯨ ꯁꯨꯝ ꯍꯥꯏꯔꯛꯑꯣ 이스 땡큐 어두디 잘라기고 ꯍꯣꯏ ꯍꯣꯏ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯔꯦ ꯁ꯭ꯀꯨꯜꯒ ꯂꯦꯞꯐꯟꯗꯨꯅ ꯑꯣꯛꯇ꯭ꯔꯁꯨ ꯍꯥꯏꯔꯛꯑꯣꯍꯦ 하랄게 마삭시가 ꯁꯤꯌꯥ ꯅꯣꯏꯅꯤꯒꯤ ꯑꯣꯏꯔꯦ ꯊꯋꯥꯏꯒꯤ ꯁ꯭ꯀꯨꯜꯒ ꯂꯦꯞꯐꯟꯗꯅ ꯁꯤꯡꯖꯨ ꯊꯤꯟꯕ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯃꯤꯃꯤꯁꯤꯡꯖꯨ ꯂꯩꯕꯤꯔꯛꯄꯒꯤ ꯍꯌꯦꯡ ꯅꯕꯥꯅꯤꯒꯤ ꯑꯣꯐꯔ ꯑꯃ ꯂꯩꯔꯝꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯐꯔꯒ ꯄꯥꯝꯖꯗ꯭ꯔꯦ ꯍꯩꯃꯥ ꯍꯣꯏ 이왕 왕가 싫어 ꯀꯩꯅꯣ 스쿨ꯒ ꯂꯦꯞꯐꯟꯗꯅ ꯅꯪ ꯑꯅꯤꯁꯤ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯍꯌꯦꯡ ꯉꯥꯅꯨ ꯑꯃ ꯀꯣꯡꯒꯗꯕꯅꯤ ꯅꯪ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯉꯥꯅꯨꯒꯤꯕꯨ ꯅꯣꯏ ꯚꯥꯏꯗꯣ ꯍꯦꯛ ꯇꯧꯔꯔꯣꯏ ꯀꯔꯤ ꯑꯩꯈꯣꯏ ꯕꯥꯒꯤꯕ ꯖꯣꯏ ꯀꯔꯥꯏꯗꯩ ꯃꯤ ꯕꯂꯤꯒꯤ ꯂꯤ ꯊꯝꯔꯝꯃꯦ ꯑꯩꯈꯣꯏ ꯕꯥ ꯍꯧꯖꯤꯛꯇꯩ ꯃꯆꯥꯛ ꯊꯥꯛꯇꯅ ꯕꯂꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯤꯅꯁꯨ ꯍꯨꯔꯥꯟꯒꯅꯤꯌꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯥꯔꯦ ꯌꯥꯔꯦ ꯍꯨꯔꯥꯜꯂꯣꯏ ꯌꯥꯔꯦ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯔꯁꯨ ꯌꯥꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯡꯖꯨ ꯂꯩꯕꯒ ꯍꯧꯔꯛꯀꯅꯨ ꯁꯤꯡꯖꯨ ꯁꯥꯅꯤꯀꯣ ꯌꯥꯔꯦ ꯔꯣꯁꯤꯂꯥ ꯇꯣꯛꯀꯦꯔꯣ ꯌꯥꯔꯦ ꯆꯠꯁꯤꯂꯣ ꯀꯥꯇꯨ ꯀꯥꯔꯟ ꯉꯥꯡꯂꯦ ꯑꯁ ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯂꯥꯛꯄꯅꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤꯂꯥꯛꯑꯣ ꯔꯣꯁꯤꯇꯥ ꯁꯤꯌꯥ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯀꯨꯏꯔꯕꯅꯦ ꯑꯩꯗꯤ ꯆꯥꯅꯤꯡ ꯂꯩꯕ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯏꯕꯥꯅꯤ ꯐꯖ ꯆꯥꯔꯁꯦ ꯑꯩꯅ ꯆꯥꯅꯤꯡꯉꯦꯇꯪ ꯍꯥꯏꯔꯨꯕꯅꯦ ꯂꯩꯕꯅ ꯍꯜꯂꯛꯑꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯨꯕꯗꯅꯦ ꯃꯗꯨ ꯅꯨꯄꯤꯗꯅ ꯍꯦꯛꯇ ꯂꯩꯔ ꯊꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯁꯦ ꯃꯥꯅ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯗꯣ ꯁꯤꯒꯤꯗꯃꯛꯇ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯍꯩꯃꯥ ꯉꯥꯎꯔꯕ ꯈꯪꯗꯦ ꯑꯁ ꯑꯩꯗꯤ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯆꯥꯅꯤꯡꯉꯦ ꯍꯧꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯎꯔꯅꯤ ꯑꯩꯁꯨ ꯅꯍꯥꯟꯗꯩꯅꯤ ꯆꯥꯅꯤꯡ ꯂꯩꯔꯤꯁꯦ ꯃꯣꯔꯣꯛꯁꯤꯗꯤ ꯐꯖꯩꯍꯦ ꯍꯧꯗꯧ ꯃꯥꯜꯂꯦꯍꯦ ꯍꯥꯎꯑꯦ ꯅꯣꯏ ꯆꯥꯛ ꯆꯥꯖꯤꯛꯀ ꯂꯩꯍꯧꯗ꯭ꯔꯕꯣ ꯑꯁ ꯀꯥꯏꯗꯩ ꯆꯥꯛꯅꯣꯗ ꯍꯟꯗꯛꯇꯤ ꯁꯨꯔꯒꯤ ꯃꯑꯣꯡꯁꯦ ꯀꯩꯅꯣꯝꯇ ꯇꯧꯔꯛꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯁꯨꯝ ꯂꯩꯗꯅ ꯅꯨꯄꯥ ꯃꯥꯜꯂꯛꯄꯩ ꯇꯥꯏꯞ ꯀꯩꯁꯨ ꯇꯧꯗꯦꯍꯦ ꯅꯪꯅ ꯄꯛꯀꯟ ꯈꯟꯖꯟꯕ ꯑꯣꯏꯔꯝꯅꯤ ꯌꯦꯡꯉꯨꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯑꯃ ꯍꯥꯏꯔꯣ ꯃꯥꯅ ꯄꯪꯁꯥꯎ ꯁꯥꯎꯋꯤ ꯅꯨꯄꯥ ꯑꯃꯅ ꯅꯪ ꯀꯣꯏꯒꯦ ꯍꯥꯏꯔꯛꯑꯣ ꯃꯤ ꯍꯥꯠꯇꯤꯗ ꯈꯛꯏꯅꯦ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅꯤꯅ ꯅꯨꯡꯁꯤꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯩꯈꯣꯏ ꯌꯨꯝꯅꯒ ꯈꯔ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯃꯤꯔꯣꯟꯅꯒ ꯂꯩꯇꯕꯒ ꯁꯨꯝ ꯆꯦꯛꯁꯤꯟꯖꯩꯅꯦ ꯑꯗꯣ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯅ ꯍꯥꯏꯔꯛꯑꯗꯤ ꯀꯩꯁꯨ ꯁꯥꯎꯔꯣꯏꯗ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯖꯗꯣꯏꯅꯦ ꯅꯕꯥꯅꯤꯒꯤ ꯃꯔꯤꯁꯤꯗꯤ ꯃꯥꯅꯒ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯃꯩ ꯇꯥꯗꯣꯏꯖꯥꯅꯤꯍꯦ ꯑꯁ ꯑꯗꯨꯕꯨꯗꯤ ꯃꯩ ꯇꯥꯗꯣꯏꯅꯤ ꯀꯩꯅꯣ ꯃꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯏꯅꯥꯛ ꯍꯥꯏꯔꯦ ꯈꯨꯜꯂꯤ ꯆꯨꯡ ꯐꯤꯔꯥꯟ ꯍꯥꯏꯔꯦ ꯆꯥꯏ ꯑꯩꯒꯤꯗꯃꯛꯇꯁꯨ ꯑꯁꯨꯛꯌꯥꯝ ꯈꯟꯕꯤꯔꯤꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯀꯣꯏꯔꯅꯤ ꯑꯗꯨꯝ ꯌꯥꯏꯅꯦ ꯅꯪꯁꯨ ꯁꯤꯡꯖꯨꯁꯤꯁꯨ ꯌꯥꯝ ꯑꯣꯛꯇꯦ ꯑꯣꯏꯕ ꯂꯩꯔꯛꯏꯅꯦꯅ ꯈꯤꯇꯪ ꯂꯩꯔꯛꯑꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯂꯩꯔꯛꯅꯕ ꯑꯃꯨꯛ ꯅꯨꯡꯇꯤꯒꯤ ꯂꯩꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯍꯥꯏꯔꯣ ꯅꯣꯏ ꯏꯕꯦꯝꯃ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯀꯥꯔꯣ ꯃꯤꯃꯤꯁꯤꯡꯁꯨ ꯂꯩ ꯆꯠꯄꯗ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏꯗ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯑꯇꯥ ꯃꯤ ꯇꯥꯔ ꯀꯩꯅꯣꯝ ꯈꯟꯈꯤꯗ꯭ꯔꯣꯕ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯑꯗꯤ ꯀꯤꯟ ꯆꯥꯗꯕ ꯋꯥꯔꯤꯅꯤꯗ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯇꯛꯑ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯇ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯗ ꯈꯣꯏꯃꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯣꯏꯃꯨ ꯍꯥꯏꯁꯦ ꯑꯣ ꯏꯁꯩꯒ ꯁꯛꯄ ꯉꯥꯎꯔꯤ ꯐꯩꯔꯤꯕꯗꯨꯔꯣ ꯑꯁ ꯅꯠꯇꯦꯍꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯨꯖꯥꯎ ꯆꯥꯎꯕ ꯑꯃ ꯌꯥꯎꯕꯗꯣ ꯈꯪꯗ꯭ꯔꯣ ꯅ ꯑꯣ ꯈꯪꯉꯦ ꯑꯗꯣ ꯃꯥꯅꯅꯦ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯌꯦ
누시에 낭 딱 솔레레바 고이나르지 ꯑꯁ ꯇꯜꯂꯤꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯇꯜꯂꯦ ꯃꯥꯗꯤ ꯃꯨꯁꯤꯡꯃꯣꯏ ꯑꯁꯤ ꯍꯥꯏꯔꯛꯀꯅꯤꯁꯦ ꯑꯩ ꯅꯍꯥꯟ ꯈꯪꯉꯕꯅꯦ ꯃꯨꯕꯨ ꯀꯩꯗꯧꯒꯦ ꯉꯍꯜꯂꯁꯨ ꯌꯥꯏ ꯀꯩꯅꯣ ꯃꯨꯖꯔꯁꯨꯅꯦ ꯃꯒꯨꯟ ꯌꯥꯝ ꯂꯩꯕꯅꯦ ꯀꯩꯝ ꯇꯧꯔꯣꯏꯕ ꯇꯜꯂꯦꯕ ꯀꯔꯤꯒꯤꯅꯣ ꯇꯜꯂꯤꯗꯨꯕꯣ ꯃꯨꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯉꯍꯜꯂ ꯌꯥꯔꯕꯅꯦ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯃꯌꯥꯝ ꯊꯣꯛꯑꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯀꯥꯒ ꯏꯗꯣꯝꯆꯥꯒꯗꯣ ꯌꯥꯝ ꯃꯨꯏꯌꯦꯕ ꯃꯣꯏ ꯃꯆꯥꯗꯣ ꯃꯨꯁꯤꯟ ꯃꯨꯏꯌꯦꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯑꯁ ꯕꯦꯔꯥꯅꯤꯍꯦ ꯅꯪꯁꯨ ꯉꯧꯕꯗꯣ ꯌꯥꯝ ꯈꯟꯖꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯉꯧꯗꯕ ꯃꯤ ꯂꯩꯔꯤꯕꯣ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯃꯌꯥꯝ ꯊꯣꯛꯑꯕꯅꯤ ꯍꯧꯖꯤꯛꯇꯤ ꯉꯧꯍꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯉꯧꯍꯜꯂꯗꯤ ꯅꯪ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ ꯌꯥꯅꯤ ꯃꯥꯁꯦ ꯉꯧꯔꯗꯤꯅꯦ ꯃꯁꯛ ꯌꯥꯝ ꯐꯖꯅꯤ ꯃꯃꯤꯠꯀ ꯂꯥꯎꯔꯗꯅ ꯃꯅꯥꯇꯣꯟꯒ ꯇꯨꯝꯃꯗꯅ ꯀꯨꯆꯨ ꯃꯨꯕꯗꯨꯗ ꯀꯩꯅꯣꯝ ꯃꯥꯟꯕ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯉꯧꯔꯗꯤ ꯌꯥꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒꯦ ꯉꯧꯔꯗꯤ ꯌꯥꯅꯤꯀꯣ ꯍꯣꯏ ꯌꯥꯅꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯌꯥꯝ ꯇꯜꯂꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯃꯥꯛ ꯋꯥꯡꯗ ꯌꯥꯔꯣꯏꯀꯣ ꯅꯪꯅ ꯄꯥꯕ ꯉꯝꯗꯕ ꯖꯒꯥꯈꯩꯗꯣ ꯑꯩꯅ ꯃꯨꯟꯕ ꯂꯥꯛꯄ ꯇꯧꯔꯒ ꯏꯍꯟꯗꯣꯏꯅꯦ सीधी पाजन नीले चलो सुरबला अब तक कोने कई सुर अखोई ब्रोसिना नंगोंद वाम ताइगी आसिदम तलो रेबिजिता नंग दिम तंगाई को नंग नथुम तलो ꯀꯩꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯖꯥꯅꯣ ब्रो कई हाइगे ब्रो कैसु नतेदा नोगी रेबिजितादो खंगनाब कनामता लेतम नत्रो अदो नंगना नयाम्बे फानाब खरा सेलोदना अंकल नंगिदी अंटी ओइने सेंबिरेगे आंटी वारी तोक्से ngarang nahan hinjang bu kanana chaning doino thamoje na ayam orida noina di mai se oda wakhan na khalam ba yai thamoina na ha ore pasina ne akhoi na hari je chap charab nang wakhal yam laibu nupi macha ni khangi अंकल रेबी की दिने मपू पान ग्रबने अंकल की दंती में सेंबिरकनीदा यारबो नत्र अंकल